Sinamyang asisu mongol tagi LB pudun lakchere sinamyang wali sanasi anu sina kana kuna ila ke changbi batara like share subscribe to biro musinamayam awana wali ngak sanasi ji karin si chalure ne se muja te ko sinamyang chasana rapo sisu lapio support to pio sinamyang wali sanasi awana ngai ko kana lege sinamyang ni seri ta duga sumaina jikaga tueng taure ko sinamyang thare musi sinamyang lapila wali ta kasanasi yang saksana rabo kana lagi mayam sino ay live si da yang nung sana di blog ay naging ko bani ay daw se yang nung ate handa ni hunne gi abite lagte hay to hormare ay di to ponte ko duwan daw magtagsiyan nung ate sinamayam ay daw si kuire unata ba kakari ni nung ate nung sunaira ni nung ate kakari tam to wa inaw khamba tu laidan uncle namaste inaw khamba uncle gi ni nung ate chere beta leibirami haya uncle net se ka sama thi laidan Sharma Manu Macha, thank you. Inaw langlabanina ngache tholage nangi haunabi nangi wahini do lady Manipur ma oh aigi ichanupi agu lae kaka mangol agu kakagi ne nungai te ko wow aigi ichan anju lame hai bung laidan thank you anju naik tokdra yum kam hogale uncle ne si fajana ungi khamba duni aina kakana haijenu ngam khangi junjo kakagi leifam ne sinu khangni chi anju welcome hai thank you khamba chakcharabo haina ichan anju hangai che chare chedi hai net nungairi net se aigira uncle gira khangde khamba kakagi ni uncle gi nugi nate ko uncle ni net se chakra bihu oire duni tara chakra bihu oire ni aigi ne siramate mayamgi seba
ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯅꯥꯎꯅ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯣꯔꯗꯔ ꯇꯧꯖꯈ꯭ꯔꯦ ꯑꯟꯖꯨ ꯅꯕꯨꯡꯒꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯌꯥꯕ ꯃꯇꯝꯗ ꯁꯨꯝ ꯆꯪꯕꯤꯔꯛꯎꯀꯣ ꯑꯟꯖꯨ ꯆꯥꯛ ꯆꯥꯔꯕ ꯑꯪꯀꯜ ꯂꯥꯂꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯍꯣꯏꯅꯦ ꯆꯦ ꯑꯟꯖꯨ ꯑꯩꯒꯤ LB 7 PM 9 PM ꯍꯌꯦꯡ ꯂꯥꯛꯎ ꯑꯗꯩꯗꯤ ꯂꯪꯉꯛꯑꯣ ꯅꯨꯡꯉꯥꯏꯔꯤ ꯈꯝꯕꯥꯏ ꯑꯪꯀꯜ ꯂꯥꯂꯨ ꯑꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯗ ꯂꯥꯂꯨꯗꯤ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯃꯤꯅꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯑꯗꯨꯅ ꯃꯥ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯋꯥꯠꯂꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯍꯥꯡꯉꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯂꯥꯂꯨ ꯏꯅꯥꯎꯒꯤ LBꯗ ꯂꯥꯛꯀꯅꯤ ꯅꯦꯠꯁꯦ ꯄꯦꯜꯂꯦ ꯀꯣ ꯑꯩꯈꯣꯏ ꯇꯥ ꯆꯥ ꯇꯧꯗꯧꯅ ꯂꯩꯔꯦ ꯃꯪꯒꯣꯜ ꯈꯔꯦ ꯑꯗꯨꯅꯤ ꯇꯥꯗ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯏꯌꯥꯝꯕ ꯁꯤ ꯅꯦꯠꯁꯤꯗꯤ ꯉꯁꯤꯒꯤ ꯅꯦꯠꯁꯤꯗꯤ ꯑꯗꯨꯅꯤ ꯀꯣꯔꯧ ꯀꯀꯥꯒꯤ ꯅꯦꯠꯁꯤ ꯑꯗꯨꯅꯤ ꯏꯌꯥꯝꯕꯩ ꯅꯦꯠꯁꯤꯗꯤ ꯅꯪ ꯅꯍꯥꯟꯗꯩ ꯈꯪꯉꯤꯗꯨꯅꯤꯗꯣ ꯅꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯄꯤꯅꯨꯡꯉꯦ ꯍꯥꯏꯗꯅ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯦꯅ ꯑꯌꯥꯝꯕ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ ꯃꯌꯥꯝꯅ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯃꯇꯝ ꯑꯥꯔꯇꯤ ꯀꯆꯔꯤ ꯅꯦꯠ ꯂꯦꯞꯄꯤꯔꯣ ꯃꯪꯒꯣꯜꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯇꯥꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯅꯥꯎꯅ ꯇꯥꯗꯕꯨ ꯑꯩꯒꯤ ꯅꯅꯥꯎ ꯋꯥꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯗꯕꯨ ꯈꯨꯔꯨꯝꯖꯔꯤ ꯁꯄꯣꯔꯠ ꯅꯦꯠ ꯁꯄꯣꯔꯠ ꯑꯦꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯑꯩꯒꯤ ꯏꯇꯩꯃꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯇꯥꯂꯔꯨꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯒꯤꯗꯃꯛꯇ ꯅꯅꯥꯎꯅ ꯃꯇꯝ ꯄꯨꯝꯅ ꯀꯥꯎꯖꯔꯣꯏ ꯇꯥꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯏꯌꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯇꯤꯛ ꯆꯥꯕ LB ꯁꯞꯄꯣꯔꯠꯀꯤꯗꯃꯛ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒꯤꯗꯃꯛꯇ ꯑꯩꯅ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯣꯔꯗꯔ ꯇꯧꯖꯈ꯭ꯔꯦ ꯇꯥꯗ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯄꯤꯒꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯇꯥꯗꯅ ꯊꯕꯛ ꯁꯪꯕꯤꯕ ꯇꯥꯔꯦ ꯍꯥꯏꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯇꯩꯃ ꯔꯥꯅꯤ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣ ꯄꯥꯎ ꯇꯥꯈꯤꯗꯕ ꯀꯔꯝ ꯇꯧꯅꯔꯤ ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯅꯗꯦꯀꯣ ꯏꯇꯩꯃ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯏꯇꯩꯃꯁꯨ ꯑꯅꯥ ꯑꯌꯦꯛ ꯇꯧꯗꯦꯀꯣ ꯏꯇꯩꯃ ꯁꯨꯝ ꯂꯩꯔꯤꯁꯤꯅꯤ ꯑꯅꯥ ꯑꯌꯦꯛꯇꯤ ꯇꯧꯗꯦ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯩꯒꯤ ꯅꯦꯠꯀꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯦꯠ ꯌꯥꯗꯕꯁꯨ ꯉꯥꯏꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯃꯥꯌꯣꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯪꯒꯣꯜ ꯅꯠꯇꯅ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯂꯥꯏꯛ ꯃꯆꯥ ꯇꯧꯕꯤꯔꯝꯃꯨ ꯅꯦꯠ ꯌꯥꯗ꯭ꯔꯕꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯒ ꯁꯨꯝ ꯆꯪꯕꯤꯔꯛꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤꯇꯪ ꯍꯪꯖꯒꯦ ꯇꯧꯖꯈ꯭ꯔꯦ ꯇꯥꯡ 9 ꯃꯥꯄꯟ ꯐꯥꯎꯗꯗꯤ ꯋꯥꯔꯁꯨ ꯉꯥꯏꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯥꯅꯤ ꯑꯍꯤꯕꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯂꯩꯕꯤꯔꯕꯗꯤ ꯏꯆꯟ ꯑꯟꯖꯨ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯑꯟꯖꯨ ꯅꯕꯨꯡꯅ ꯀꯧꯔꯤꯌꯦ ꯂꯩꯔꯗꯤ ꯑꯝꯇꯪ ꯈꯨꯃꯝꯃꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯏꯆꯟ ꯅꯕꯨꯡꯒꯤ ꯅꯦꯠ ꯌꯥꯗꯕꯩ ꯃꯔꯝꯅ ꯏꯆꯟꯒꯤ ꯀꯣꯃꯦꯟ ꯀꯣ ꯅꯕꯨꯡꯅ ꯍꯟꯈꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯔꯧꯅꯨ ꯀꯣ ꯏꯆꯟꯒꯤ ꯌꯨꯝ ꯀꯌꯥꯝ ꯍꯧꯒꯠꯂꯦ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯆꯅꯨ ꯂꯥꯛꯑꯦ ꯍꯥꯏ ꯀꯀꯥ ꯆꯅꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯨꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯟ ꯆꯅꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯅ ꯃꯤꯅ ꯌꯦꯡꯕꯅꯦ ꯑꯩ ꯏꯆꯟ ꯂꯥꯛꯀꯀꯥꯟ ꯂꯥꯛꯑꯦ ꯆꯅꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯨꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯥꯅꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯈꯨꯝꯕꯤꯔꯝꯗ꯭ꯔꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯆꯥꯔꯦ ꯀꯀꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯆꯅꯨ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯨꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯟ ꯆꯅꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯀꯀꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯟꯕꯨ ꯀꯀꯥ ꯃꯪꯒꯣꯜꯅ ꯍꯟꯅꯤꯡ ꯊꯥꯒꯠꯆꯔꯤ ꯉꯥ ꯊꯣꯡꯉꯦ ꯀꯀꯥ ꯑꯣ ꯀꯔꯤ ꯉꯥ ꯊꯣꯡꯉꯤ ꯆꯅꯨ
Nang thongira mama thongira kana thongi chanu like toromu kakagi ko tayu kaka kakko karigumba kakana silchada labadi kaka udi kauko chanu ichana kakani hana khalamati kaka udi kauko aigi chani bisu lae kaka mangol haune nang chak charaba nangbo mamana thonge mamana thonga hawe chano hawramni ado college la pre kakadi dun nang kasar college to do lambi da chali ni tuko wanju ise chapada kaka tuko chali ko hayang date 1 da su kaka tuko chakani date 4 da su tuko re ise chakani ko kaka udi masak khangani na kaka di phajom phuri cheli tanon tawa thili ko ilisa ngat thongba wow hong sare na ngasi pung kaya college te hale hoi kaka singdam le do kaka na singdam biri sipu kaino kari haini sanapi kaya singdam chak tijam da bani luklen chak singdam ja bani sanapi Ichanapi nungsibi manamopi luklen chak hajare singdam jare mama thongba nga he hawba nangsu hainaba hawnaba thonggadamni ko duna chanu nari khoyan tamu duna kaka urusu kaugadamni ko ina kanano hangai kakani kamangon singdam biro karino chak ni dana bima chak chari ni chak che chak iromba nè lâm lì nga nha món chak thong rồi da không hơn để Right, nung bado so nang school kung tanda nang asun thong api chau hay na ba ko iki masa ni ko na hay ta biya de na sanu agu karinyang chai yang hai bên cả cam quá hồi yang thì irom bên này irom ba amana mati dang lakha amana thayong maruga jene irom ba ma sobri thong ba Ichanapi wa haina phajari ba yang na
ꯃꯑꯣꯡ ꯇꯥꯔꯤꯕꯀꯣ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯅ ꯃꯩꯇꯩꯔꯣꯟꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯍꯤꯟꯖꯥꯡ ꯇꯥꯕꯗꯅ ꯏꯆꯥꯅꯨꯄꯤ ꯑꯒꯨꯅ ꯆꯤꯡꯗꯝꯖꯩꯗꯅ ꯋꯥꯍꯩ ꯐꯖꯩꯗꯣ ꯍꯤꯟꯖꯥꯡꯗꯨꯒ ꯆꯥꯟꯅꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯩꯋꯥꯗ ꯆꯤꯀꯟ ꯆꯤꯟꯗꯝꯖꯔꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯆꯤꯡꯗꯝꯖꯩ ꯍꯥꯏꯕ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇ ꯂꯝꯂꯩ ꯉꯥꯕꯨ ꯆꯤꯡꯗꯝꯖꯩꯌꯦ ꯂꯩꯀꯥꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅ ꯆꯤꯡꯗꯝꯖꯔꯦ ꯍꯥꯏꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯅꯦꯠꯁꯤꯗꯤ ꯀꯀꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯆꯤꯀꯟꯅ ꯆꯤꯟꯗꯝꯖꯔꯦ ꯆꯤꯟꯗꯝꯖꯩ ꯍꯥꯏꯕꯗꯣ ꯆꯥꯟꯅꯗ꯭ꯔꯦꯀꯣ ꯏꯆꯥꯅꯨꯄꯤ ꯑꯒꯨ ꯆꯤꯀꯟꯅ ꯆꯤꯟꯗꯝꯖꯔꯦ ꯆꯤꯟꯗꯝꯖꯩ ꯆꯥꯟꯅꯗ꯭ꯔꯦ ꯀꯣꯔꯧ ꯊꯣꯛꯈ꯭ꯔꯕꯣ ꯑꯒꯨ ꯅꯦꯠꯁꯦ ꯐꯖꯅ ꯉꯥꯎꯔꯦ ꯐꯖꯅ ꯅꯦꯠꯁꯦ ꯑꯒꯨ ꯇꯥꯕ꯭ꯔꯣ ꯇꯥꯔꯗꯤ ꯀꯀꯥꯅ ꯍꯥꯏꯈꯤꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯆꯤꯀꯟꯅ ꯆꯤꯟꯗꯝꯖꯩ ꯍꯥꯏꯕꯗꯣ ꯋꯥꯍꯩꯗꯣ ꯆꯥꯟꯅꯕ꯭ꯔꯥ ꯆꯅꯨꯅ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ ꯀꯀꯥ ꯒꯨꯗ ꯒꯨꯗ ꯃꯃꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗꯨꯔꯅꯤ ꯑꯩꯒꯤ ꯏꯆꯟ ꯆꯅꯨꯅ ꯂꯥꯞꯅ ꯂꯥꯛꯑꯒ ꯁꯤꯜꯆꯔ ꯀꯁꯥꯔ ꯀꯣꯂꯦꯖ ꯇꯝꯃꯛꯏꯁꯦꯀꯣ ꯈꯪꯗꯦ ꯀꯀꯥ ꯏꯪꯂꯤꯁ ꯃꯅꯤꯄꯨꯔꯤꯗꯨꯅꯤ ꯅꯣ ꯏꯪꯂꯤꯁ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯆꯤꯟꯗꯝꯖꯔꯦ ꯆꯤꯟꯗꯝꯖꯩ ꯂꯩꯔꯥꯡ ꯁꯀꯥꯏꯔꯦ ꯂꯩꯔꯥꯡ ꯄꯣꯝꯁꯥꯠꯅꯔꯦ ꯑꯌꯨꯛ ꯀꯣꯔꯧ ꯉꯥꯜꯂꯛꯂꯦ ꯑꯌꯨꯛ ꯆꯦꯟꯗꯥꯏ ꯑꯉꯟꯕ ꯃꯩꯇꯩꯒꯤ ꯂꯩꯋꯥꯅꯤ ꯃꯩꯇꯩꯒꯤ ꯂꯣꯟꯅꯤ ꯀꯣ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯆꯤꯟꯗꯝꯖꯔꯦ ꯍꯥꯏꯌꯨ ꯀꯀꯥ ꯆꯤꯟꯗꯝꯖꯔꯦ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯒ ꯀꯀꯥꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯤꯀꯟꯅ ꯆꯤꯟꯗꯝꯖꯩ ꯍꯥꯏꯗꯤ ꯃꯩꯇꯩꯔꯣꯟꯗꯣ ꯆꯥꯟꯅꯗ꯭ꯔꯦꯕ ꯅꯪ ꯍꯤꯟꯖꯥꯡꯗꯨꯒ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯁꯥꯎꯅꯨꯀꯣ ꯀꯀꯥ ꯏꯗꯣꯝꯆꯥꯗꯤ ꯏꯗꯣꯝꯆꯥ ꯂꯩ ꯑꯩꯈꯣꯏ ꯃꯃꯥꯅꯗꯤ ꯆꯤꯀꯟ ꯄꯤꯖꯗꯦ ꯀꯀꯥ ꯒꯨꯗ ꯆꯥꯅꯨ ꯃꯗꯨ ꯆꯤꯟꯖꯥꯛꯇꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯊꯃꯣꯏꯅ ꯌꯥꯗꯤ ꯆꯥꯎ ꯊꯃꯣꯏꯅ ꯌꯥꯗꯤ ꯆꯥꯅꯨ ꯋꯥꯎ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯀ꯭ꯔꯤꯁꯟ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯀ꯭ꯔꯤꯁꯟ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯉꯁꯤ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯏ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯗꯔ ꯆꯥꯔꯦ ꯆꯥꯔꯦ ꯑꯌꯥ ꯕ꯭ꯔꯗꯔ ꯀꯩꯅꯣꯝ ꯍꯪꯖꯒꯦ ꯍꯪꯉꯣ ꯍꯪꯉꯣ ꯆꯤꯀꯟ ꯆꯥꯕ ꯌꯥꯗ꯭ꯔꯥ ꯀꯀꯥ ꯆꯤꯀꯟ ꯆꯥꯕ ꯌꯥꯏꯗ ꯑꯩ ꯄꯨꯡ 4 ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯕ꯭ꯔꯗꯔ ꯑꯣ ꯌꯥꯝ ꯉꯟꯍꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯉꯟ ꯍꯜꯂꯛꯑꯣ ꯄꯨꯡ 5 ꯐꯥꯎ ꯀꯥꯏꯗꯦꯀꯣ ꯕ꯭ꯔꯗꯔ
일리야 그놈 한개 항우 마델리야 그놈 한개 항우 그산 우멍아 뭐 까이데고 아이 수짜바 나 로레 나가 버들 자우브로 마다나 짜바 자다 chicken nupinya tinggal jamnya menjadi pati hai kakak cumbre kakak cumi isan canu cumi bara kano ma hange jagadra ilya badar hangu jaya cumi ke sanabi aisu chicken di hena chade chicken di hen chade hoi 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 canu ai chicken chabai matang si hai ro ai chanapi agu ikairani badagi chaktu aisu chaba lake lo no ma chinau chaminani dia bada tabro tai hangu kaino Binod short danger comedy चाचा जी मेरे लाभ सबसे कीजिए सब्सक्राइब कर दीजिए चाचा जी आपको मैं सपोर्ट करती हूँ थैंक यू मैं भी करती हूँ विनोद जी ज़रूर करूँगे ठीक है आप एक कमेंट दीजिए मैं ज़रूर करूँगी विनोद कहाँ का रहने वाला हो जी काका मंगोल म्यूजिक तो मुथल लो हायो कॉपीराइट जानी है बा Kamanggol. Cái này 진짜 맞았다 펄로 손을 잡아요. 그 가만골 뮤직도 털로 하요 커피라 짜니 아이코의 마마디 이름수 이제티 하이 짜노 갔다 펄로 아이가 양능시 Agi jan chanu jamarmui jem sade good ile bada se tate aina kainom kanana hangninge tawraga kainom hange tawraga kisan tabra aguna kainom hangai nangonda amtang pakhum piyo yen hameng sha khoi mai kai chabada kitang phat tang banda minugi I ama tanya do mai tai isna mong ama ko I ma su ti ma la ba aigesu tungda kana hongnaba kainoma hange tawraga hango kanada hange aino agunangi do ilap kisandara kanadono kakadro hango
ꯀꯩꯗꯧꯔꯦ ꯀꯤꯁꯟ ꯑꯒꯨꯅ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯇꯧꯔꯤꯁꯤ ꯅꯪ ꯈꯨꯝꯗꯦ ꯅꯪ ꯊꯣꯛꯑꯕꯣ ꯀꯤꯁꯟ ꯇꯥꯕ꯭ꯔꯥ ꯀꯤꯁꯟ ꯑꯒꯨꯅ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯥꯏꯌꯦ ꯀꯤꯁꯟ ꯂꯩꯔꯤꯕ꯭ꯔꯣ ꯍꯣꯏ ꯑꯒꯨ ꯁꯥꯎꯅꯨ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟ ꯏꯂꯤꯌꯥ ꯃꯥ ꯑꯥꯏ ꯑꯦꯁ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯕꯨ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯁꯤꯁ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯀꯀꯥ ꯋꯥ ꯑꯃ ꯍꯪꯒꯦ ꯀꯀꯥ ꯍꯪꯉꯨ ꯆꯅꯨ ꯍꯪꯉꯨ ꯀꯀꯥꯗ ꯍꯪꯉꯨ ꯀꯀꯥꯅ ꯑꯈꯪꯕ ꯑꯣꯏꯗꯤ ꯍꯥꯏꯒꯦ ꯑꯣꯀꯦ ꯒꯨꯗ ꯒꯨꯗ ꯑꯩꯒꯤ ꯏꯆꯟꯗꯤ ꯒꯨꯗ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯊꯥꯅꯤꯡꯉꯦ ꯀꯔꯤ ꯄꯥꯗꯣꯏꯅꯣ ꯈꯪꯗꯕ ꯑꯩꯁꯨ ꯇꯦꯞꯁ ꯈꯔ ꯈꯪꯖꯒꯦ ꯇꯧꯕ ꯋꯥꯎ ꯀꯤꯁꯟ ꯇꯥꯕ꯭ꯔꯣ ꯀꯤꯁꯟ ꯕꯔꯗꯔꯅ ꯀꯧꯏꯁꯦ ꯇꯥꯕ꯭ꯔꯣ ꯀꯤꯁꯟ ꯕꯔꯗꯔꯅ ꯀꯧꯏꯁꯦ ꯇꯥꯏ ꯑꯝꯇ ꯈꯨꯝꯃꯣꯛꯑꯣ ꯅꯨꯡꯁꯤꯕꯅꯦ ꯑꯩꯗꯤ ꯆꯍꯤ 3ꯇꯒꯤ ꯎꯅꯤꯡꯂꯕꯅꯦ ꯋꯥꯎ ꯆꯅꯨ ꯀꯔꯤꯅꯣ ꯍꯪꯉꯛꯎ ꯀꯀꯥꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯀꯀꯥ ꯍꯥꯏꯔꯛꯀꯦ ꯀꯤꯁꯟ ꯆꯠꯈ꯭ꯔꯕꯣ ꯃꯥ ꯆꯠꯂꯗꯤ ꯕꯔꯗꯔ ꯆꯠꯂꯦ ꯍꯥꯏꯔꯝꯒꯅꯤ ꯃꯥ ꯀꯩꯅꯣꯝ ꯇꯧꯔꯝꯒꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯀꯩꯗꯧꯔꯤꯕ ꯀꯣꯃꯦꯟ ꯌꯦꯡꯒꯦ ꯁꯥꯎꯅꯨ ꯑꯒꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯀꯤꯁꯟ ꯂꯩꯔꯝꯃꯗꯤ ꯁꯣꯏꯗꯅ ꯃꯥ ꯀꯣꯃꯦꯟ ꯍꯜꯂꯛꯀꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯕꯨ ꯏꯆꯟꯅꯨꯄꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯊꯥꯅꯤꯡꯉꯦ ꯅꯠꯇꯦꯀꯣ ꯇꯧꯒꯅꯤ ꯊꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯗ ꯀꯤꯁꯟ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯑꯣꯏꯖꯧ ꯒꯨꯗ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯆꯅꯨꯅ ꯀꯤꯁꯟꯕꯨ ꯕꯣꯔ ꯄꯤꯕꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯗꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯦ ꯀꯣ ꯗꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯆꯅꯨ ꯆꯅꯨ ꯀꯩꯅꯣ ꯀꯀꯥꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯥꯏꯕꯗꯣ ꯍꯪꯉꯛꯑꯣ ꯀꯀꯥ ꯍꯥꯏꯒꯦ ꯀꯀꯥꯅ ꯈꯪꯕ ꯑꯣꯏꯗꯤ ꯍꯥꯏꯒꯦ ꯈꯪꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯣꯏꯔꯣ ꯑꯩꯒꯤ ꯆꯍꯤ 3ꯇꯒꯤ ꯑꯣꯏꯅꯤꯡꯂꯕꯅꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯀꯩ ꯁꯕꯖꯦꯛꯀꯤ ꯊꯥꯗꯣꯏꯅꯣ ꯁꯕꯖꯦꯛ ꯀꯌꯥꯒꯤꯅꯣ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯀꯤꯁꯟ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯅꯍꯥꯟꯒꯩꯗꯤ ꯃꯥ ꯆꯠꯂꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯀꯔꯤꯝ ꯍꯥꯏ ꯈꯨꯝꯕꯤꯗꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯀꯤꯁꯟꯁꯦ ꯀꯤꯁꯟ ꯑꯩ ꯀꯤꯁꯟꯁꯦ ꯀꯩꯗꯧꯔꯨꯅꯦ ꯀꯔꯤꯝ ꯈꯨꯝꯃꯛꯇꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯤꯁꯟ ꯂꯩꯕ꯭ꯔꯣ ꯀꯤꯁꯟ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯑꯒꯨꯅ ꯍꯪꯉꯤꯁꯦ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣ ꯑꯝꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤ ꯀꯩ ꯁꯕꯖꯦꯛꯀꯤ ꯊꯥꯗꯣꯏꯅꯣ ꯁꯕꯖꯦꯛ ꯀꯥꯏꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗꯤ ꯅꯪ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯨꯒ ꯀꯣꯂꯦꯖꯇꯁꯨ ꯑꯣꯖꯥꯁꯤꯡꯅ ꯁꯨꯝ ꯍꯪꯉꯨ ꯍꯥꯏꯒꯅꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯄꯨꯁꯟꯕ ꯌꯥꯗꯦ ꯍꯥꯏ ꯀꯀꯥ ꯆꯨꯝꯕ꯭ꯔꯥ ꯀꯀꯥ ꯑꯩꯒꯤ ꯆꯅꯨꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯌꯥꯝ ꯆꯨꯝꯃꯤ ꯊꯥꯒꯠꯂꯤ ꯌꯥꯏ ꯌꯥꯗꯦ ꯀꯣ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯔꯊꯗꯤ ꯀꯅꯥꯒꯨꯝꯕꯁꯨ ꯆꯥꯏ ꯇꯤꯜꯍꯧ ꯆꯥꯕꯁꯨ ꯌꯥꯎꯏ ꯆꯥꯛꯈꯨꯝꯗ ꯀꯌꯥꯝꯅ ꯆꯅꯝ ꯄꯨꯁꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯒꯨ ꯄꯨꯁꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯔꯗꯇꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯀꯀꯥ ꯍꯥꯏꯌꯨꯀꯣ
ꯇꯤꯜꯍꯧ ꯆꯅꯝ ꯁꯥ ꯖꯦꯟ ꯀꯣ ꯃꯅꯤꯄꯨꯔ ꯄꯜꯂꯒꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯀꯁꯥꯔꯗꯁꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯝꯕ ꯃꯣꯏꯗꯤ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯦ ꯀꯣ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯨꯅ ꯃꯤꯔꯝ ꯑꯇꯣꯞꯄꯗꯁꯨ ꯃꯅꯤꯄꯨꯔ ꯇꯧꯔꯛꯄ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯣꯛꯄꯩ ꯅꯠꯇꯦ ꯀꯁꯥꯔꯗꯁꯨ ꯁꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯋꯥꯔꯜꯗ ꯍꯥꯏꯔꯒꯦ ꯆꯅꯨ ꯑꯒꯨ ꯃꯨꯟꯅ ꯇꯧꯀꯣ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅ ꯑꯩꯒꯤ ꯑꯒꯨꯒꯤ ꯈꯤꯇꯪ ꯋꯥꯔꯗꯇꯣ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯀꯩꯒꯤ ꯄꯨꯁꯟꯕ ꯌꯥꯗ꯭ꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯀꯣ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯏꯊꯛꯀꯤ ꯑꯍꯜ ꯑꯃ ꯏꯆꯦ ꯆꯅꯨ ꯑꯣꯏꯔꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯔꯗꯇꯨꯅ ꯈꯤꯇꯪ ꯀꯩꯅꯣꯗꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯑꯒꯨ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡꯅꯤ ꯑꯩꯒꯤ ꯆꯅꯨꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯤꯒꯤ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯕꯗꯤ ꯋꯥꯔꯜ ꯍꯥꯏꯔꯒꯦ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯈꯪꯗꯦ ꯃꯨꯁꯜꯃꯥꯟ ꯈꯪꯗꯦ ꯕꯤꯍꯥꯔꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯏꯁꯇꯥꯔꯟ ꯈꯪꯗꯦ ꯃꯗꯨꯗꯒꯤꯗꯤ ꯏꯁꯥ ꯂꯩꯔꯤꯕ ꯀꯣ ꯖꯥꯠ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯌꯥꯝ ꯈꯦꯠꯅꯩ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯆꯥꯎꯔꯕ ꯌꯨꯝꯗ ꯀꯣ ꯂꯥꯏ ꯂꯩ ꯑꯗꯨꯅ ꯃꯩꯇꯩ ꯉꯥꯃꯨ ꯀꯣ ꯑꯁꯦꯡꯕ ꯃꯣꯏꯗꯤ ꯂꯥꯏ ꯀꯠꯄꯗ ꯆꯠꯂꯦ ꯃꯁꯤꯗꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯥꯏꯔꯤꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯝꯕ ꯅꯤꯌꯣꯝ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯏꯁꯤꯅ ꯁꯥꯍꯤꯡ ꯆꯤꯡꯕ ꯀꯣ ꯁꯥ ꯊꯣꯡꯕ ꯄꯣꯠꯇ ꯁꯤꯖꯤꯟꯅꯕ ꯌꯨꯁ ꯇꯧꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯈꯤꯇꯪ ꯌꯥꯗꯕ ꯑꯗꯨ ꯌꯨꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯆꯅꯝ ꯇꯤꯜꯍꯧ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯉꯥꯒꯤ ꯆꯤꯟꯖꯥꯛꯇ ꯆꯤꯡꯉꯦ ꯀꯣ ꯑꯗꯨꯅ ꯃꯣꯁꯣꯔꯤꯐꯥꯎ ꯑꯩꯈꯣꯏ ꯂꯥꯏꯗ ꯀꯠꯇꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯌꯥꯔꯤꯕꯃꯈꯩꯗꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯏꯕꯁꯤ ꯑꯃꯠꯇꯅꯤ ꯀꯅꯥꯅꯣ ꯍꯥꯏꯀꯣ ꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯔꯝꯗꯣ ꯀꯀꯥꯅ ꯈꯤꯇꯪ ꯍꯥꯏꯌꯨ ꯀꯀꯥ ꯍꯣꯏ ꯀꯀꯥꯅ ꯍꯥꯏꯌꯦ ꯇꯥꯎꯕ ꯀꯀꯥ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯒ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯒ ꯌꯨꯝꯕꯥꯜ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯅꯤ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔ ꯑꯍꯜ ꯑꯃꯅ ꯍꯥꯏꯀꯣ ꯃꯩꯇꯩ ꯂꯥꯏꯔꯕꯒꯤ ꯌꯨꯝꯒ ꯑꯗꯩ ꯃꯌꯥꯡꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯒ ꯌꯨꯝꯒ ꯃꯥꯟꯅꯗꯦ ꯑꯗ ꯃꯩꯇꯩꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯔꯥꯁꯤ ꯂꯩꯕ ꯋꯥꯒꯤ ꯌꯨꯝꯇ ꯏꯒꯤ ꯆꯐꯣꯛꯀꯤ ꯌꯨꯝꯇ ꯏꯒꯤ ꯌꯨꯝꯇ ꯑꯣꯏꯔꯁꯨ ꯔꯥꯁꯤ ꯂꯩꯕ ꯃꯑꯣꯡ ꯂꯩꯕ ꯒꯨꯟ ꯆꯦꯜꯂꯤ ꯀꯔꯤꯒꯤꯅꯣ ꯒꯨꯟ ꯆꯦꯜꯂꯤꯁꯦ ꯌꯨꯝꯗ ꯂꯥꯏꯙꯧ ꯂꯩꯃꯔꯦꯟ ꯂꯩꯕꯅꯤꯅꯀꯣ ꯃꯔꯝ ꯑꯗꯨꯅ ꯁꯥ ꯍꯥꯏꯕ ꯄꯣꯡꯁꯛꯁꯦ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩꯅ ꯆꯥꯟꯅꯗꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯔꯝꯃꯤ ꯑꯀꯣꯡꯕꯗꯗꯤ ꯆꯥꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯈꯦꯠꯅꯕ ꯂꯩ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯅꯩꯀꯣ ꯏ ꯑꯃꯠꯇꯅꯤ ꯏ ꯑꯅꯤꯕꯨ ꯃꯆꯨ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯁꯤ ꯀꯩꯅꯣꯗ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣ ꯏ ꯃꯆꯨꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒ ꯁꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯦ ꯑꯦ ꯒ꯭ꯔꯨꯞ ꯕꯤ ꯒ꯭ꯔꯨꯞ ꯁꯤ ꯒ꯭ꯔꯨꯞ ꯏ ꯄꯣꯖꯤꯇꯤꯚ ꯕꯤ ꯄꯣꯖꯤꯇꯤꯚ ꯍꯥꯏ ꯄ꯭ꯂꯁ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯁꯤꯅ ꯌꯥꯝꯅ ꯏꯪꯕ ꯁꯥꯟꯇꯤ ꯂꯩꯕ ꯁꯨꯝꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯃꯥꯗꯤ ꯇꯤꯜꯍꯧꯁꯨ ꯆꯥꯗꯦ ꯀꯀꯥ ꯍꯣꯏ ꯆꯨꯝꯃꯤ ꯀꯀꯥ ꯋꯥꯔꯤ ꯇꯥꯈꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯂꯈꯥꯃ ꯃꯤꯇꯣꯞ ꯃꯤꯖꯥꯇꯤꯅ ꯈꯟꯅ ꯃꯇꯝꯗ ꯃꯩꯇꯩ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯕꯅꯤ ꯁꯥꯎꯒꯟꯗꯕꯅꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯁꯥꯎꯒꯠꯄꯅꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯆꯥꯕ ꯑꯁꯤꯅ ꯃꯈꯣꯏꯗ ꯃꯌꯥ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝꯁꯦ ꯂꯥꯞꯁꯦ ꯈꯔ ꯋꯥꯠꯄ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯅꯨꯡꯁꯤꯕ ꯃꯌꯥ ꯂꯥꯞꯁꯦ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯐꯕꯗ ꯇꯧꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄ ꯁꯥꯍꯤꯡ ꯆꯥꯗꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯆꯠꯄ ꯀꯣ ꯕꯦꯕꯥꯔ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯃꯩꯇꯩꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯤꯖꯥꯇꯤꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯌꯥꯝꯅ ꯀꯤꯅ ꯍꯧꯅ ꯆꯠꯂꯤ ꯑꯗꯨꯅ ꯃꯤꯖꯥꯇꯤꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯗꯤ ꯌꯥꯔꯤꯉꯩ ꯁꯥ ꯉꯥ ꯆꯥꯗꯕ ꯀꯅꯥꯒꯨꯝꯕ ꯃꯥ ꯃꯥꯒꯤ ꯃꯐꯝꯗꯤ ꯄꯜꯂꯔꯣꯏ ꯃꯌꯨꯝꯗ ꯌꯦꯟ ꯊꯣꯡꯕ ꯑꯗꯩꯗ ꯌꯦꯟ ꯊꯣꯡꯕ ꯍꯥꯃꯦꯡ ꯊꯣꯡꯕ ꯃꯔꯤꯖꯣꯝ ꯊꯣꯡꯕ ꯃꯔꯤ ꯃꯈꯣꯡ ꯃꯔꯤꯕ ꯃꯌꯥꯝ ꯇꯧꯕ ꯌꯥꯎꯅꯔꯦ ꯑꯩꯈꯣꯏꯁꯤ ꯎꯕ ꯌꯥꯎꯅꯔꯦꯀꯣ ꯑꯩꯈꯣꯏꯅꯒ ꯆꯠꯆꯕ ꯃꯇꯝꯗ ꯍꯥꯏꯗꯦ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯆꯔꯨꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯩ ꯀꯩꯅꯣ ꯎꯏꯀꯣ ꯃꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯕ ꯂꯩ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯕꯨꯅꯁꯨ ꯋꯥꯔꯧꯕ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯌꯦꯟ ꯆꯥꯍꯩꯗꯦ ꯍꯥꯃꯦꯡ ꯆꯥꯍꯩꯗꯦ ꯁꯟ ꯆꯥꯍꯩꯗꯅ ꯕꯦꯗ ꯁꯥꯁꯇ꯭ꯔꯗ ꯏꯔꯝꯕ ꯅꯠꯇꯦ ꯑꯗꯨ ꯃꯍꯥꯛ ꯆꯠꯂꯤꯕ ꯙꯔꯃꯗꯨꯒꯤ ꯉꯥꯛꯄ ꯉꯥꯛꯅ ꯆꯠꯄ ꯕꯦꯕꯥꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯃꯥꯡꯉꯤ ꯀꯥꯏꯁꯦ ꯀꯩꯅꯣ ꯀꯩꯁꯨ ꯂꯩꯇꯦꯕ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯩꯁꯨꯗ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯪꯉꯣꯏ ꯑꯃ ꯍꯥꯠꯄꯗ ꯐꯠꯇꯦ ꯍꯥꯏꯅꯩꯗꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕ ꯄꯣꯠꯅꯣ ꯄꯣꯠ ꯍꯥꯠꯇꯣꯛꯄ ꯍꯥꯏꯗꯤ ꯍꯪꯉꯣꯏꯗꯤ ꯊꯋꯥꯏ ꯄꯥꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯜꯂꯦꯕ ꯍꯥꯠꯂꯗꯤ ꯄꯥꯞ ꯄꯨꯏꯅ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯍꯥꯠꯂꯒ ꯐꯠꯇ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯍꯥꯠꯄꯤꯗꯗꯤ ꯐꯔꯦꯗꯅꯀꯣ ꯑꯗꯨꯅ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯍꯩꯗꯦ ꯄꯨꯁꯜꯍꯩꯗꯦ ꯍꯥꯏꯕꯒꯤ ꯂꯥꯏꯔꯤꯛꯇ ꯏꯔꯝꯄꯣꯟꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯠꯂꯤꯕ ꯙꯔꯃꯁꯤꯒꯗꯤ ꯑꯗꯨꯅꯤ ꯀꯀꯥꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ
ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯒ ꯈꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯩꯗꯧꯉꯩꯗ ꯁꯥꯎꯔꯁꯨ ꯐꯠ ꯍꯟꯊꯒꯅꯤ ꯃꯀꯣꯛ ꯐꯥꯗꯔꯛꯀꯅꯤ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯇꯥꯔ ꯐꯖꯅ ꯍꯥꯏꯔꯛꯀꯅꯤ ꯃꯤꯖꯥꯇꯤꯗꯤ ꯃꯗꯨ ꯌꯥꯗ ꯃꯣꯏꯗꯤ ꯁꯥꯎꯒꯠꯂꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯃꯣꯏꯅ ꯑꯍꯦꯟꯕ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯥꯎꯕ ꯊꯨꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯏ ꯃꯥꯟꯅꯩ ꯏ ꯀꯩ ꯈꯦꯠꯅꯒꯦ ꯍꯥꯏꯁꯦ ꯏ ꯃꯆꯨ ꯃꯥꯟꯅꯩꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯖꯥꯇꯨꯒꯤ ꯃꯇꯨꯡ ꯏ ꯈꯔ ꯈꯦꯠꯅꯩꯕ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯗꯨꯕꯨ ꯄꯣꯠꯇꯣ ꯆꯥꯕꯅ ꯏꯗꯣ ꯁꯥꯒꯠꯄ ꯑꯗꯨꯅ ꯃꯣꯏ ꯁꯥꯎꯕ ꯊꯨꯕ ꯑꯗꯨꯒ ꯃꯌꯥꯇꯨ ꯋꯥꯠꯄ ꯑꯩꯈꯣই ꯃꯩꯇꯩꯅ ꯏꯁꯦ ꯍꯔꯣ ꯑꯗꯨꯅꯤ ꯆꯅꯨ ꯀꯀꯥꯁꯨ ꯈꯪꯗꯦꯗ ꯁꯨꯝ ꯀꯀꯥꯅ ꯈꯤꯇꯪ ꯈꯪꯕꯗ ꯍꯥꯏꯕꯅꯤꯀꯣ ꯑꯣꯖꯥ ꯋꯥꯔꯤ ꯑꯃꯇꯪ ꯍꯪꯒꯦꯅꯦ ꯅꯦꯠ ꯌꯥꯔꯤꯉꯩ ꯍꯪꯕꯤꯔꯛꯎ ꯏꯇꯩꯃ ꯑꯩꯅ ꯑꯈꯪꯕ ꯂꯩꯔꯗꯤ ꯏꯇꯩꯃꯗ ꯁꯨꯝ ꯍꯥꯏꯖꯒꯦ ꯈꯪꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯈꯪꯕ ꯑꯣꯏꯔꯒ ꯇꯥꯔꯗꯤ ꯏꯇꯩꯃꯗ ꯁꯨꯝ ꯍꯥꯏꯖꯒꯦ ꯀꯀꯥ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯇꯣ ꯖꯥꯝ ꯖꯥꯝꯅ ꯒꯧꯔꯤꯌꯥ ꯀꯜꯂꯤ ꯍꯥꯏ ꯑꯗꯨꯅꯤ ꯊꯥꯏꯅꯩ ꯑꯍꯟꯗꯤ ꯒꯧꯔꯤꯌꯥ ꯀꯜꯂꯤ ꯀꯩꯒꯤꯅꯣ ꯊꯥꯏꯅꯩ ꯑꯍꯟ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯆꯅꯨ ꯆꯍꯤ ꯆꯥꯝꯃ ꯄꯨꯟꯁꯤꯕ ꯃꯔꯐꯨ ꯄꯨꯟꯁꯤꯕ ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯕꯦꯕꯥꯔ ꯅꯤꯇꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯕ ꯍꯧꯖꯤꯛꯇꯤ ꯕꯦꯕꯥꯔ ꯅꯤꯇꯤ ꯆꯨꯝꯗ꯭ꯔꯦ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯔꯦ ꯀꯣ ꯃꯄꯥꯟ ꯆꯠꯂꯒ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯆꯥꯏ ꯃꯩꯇꯩ ꯃꯆꯥ ꯍꯧꯖꯤꯛ ꯑꯗꯣ ꯃꯩꯇꯩ ꯃꯆꯥꯅ ꯇꯥꯔ ꯋꯥꯔꯧꯒꯅꯤ ꯌꯥꯔꯤꯕꯃꯈꯩꯗꯤ ꯆꯤꯟꯖꯥꯛꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯆꯠꯄ ꯃꯇꯝ ꯆꯥꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯕ ꯆꯥꯍꯩꯗꯕ ꯄꯣꯠ ꯆꯥꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡꯗ ꯄꯥꯜꯂꯛꯀꯅꯤ ꯍꯛꯆꯥꯡ ꯄꯨꯟꯁꯤ ꯇꯦꯜꯂꯛꯀꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯥ ꯆꯥꯔꯗꯤ ꯃꯌꯥꯡ ꯃꯨꯁꯂꯤꯝꯅ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯃꯣꯏꯅ ꯑꯣꯛ ꯆꯥꯗꯦ ꯑꯣꯛ ꯄꯜꯂꯗꯤ ꯃꯣꯏ ꯌꯥꯝ ꯁꯥꯎꯔꯦ ꯑꯗ ꯃꯣꯏ ꯙꯔꯃꯗ ꯃꯣꯏ ꯁꯥꯁꯇ꯭ꯔꯗ ꯌꯥꯗꯦꯕ ꯑꯣꯛ ꯆꯥꯕ ꯌꯨ ꯊꯛꯄ ꯃꯨꯁꯜꯃꯥꯟꯗꯀꯣ ꯑꯦꯅꯤ ꯃꯨꯁꯂꯤꯝꯗ ꯍꯪꯉꯣ ꯃꯣꯏꯗ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯃꯣꯏ ꯑꯣꯛ ꯆꯥꯕ ꯌꯥꯗꯦ ꯃꯣꯏ ꯍꯔꯥꯝꯅꯤ ꯃꯣꯏ ꯃꯗꯨ ꯃꯅꯥ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯌꯦꯟ ꯁꯥ ꯆꯥꯕ ꯌꯥꯗꯦ ꯑꯒꯨ ꯇꯥꯕ꯭ꯔꯥ ꯑꯩ ꯑꯒꯨ ꯁꯥꯎꯔꯕ ꯀꯩꯅꯣ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯒꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯒꯨ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯩꯅ ꯆꯅꯝ ꯇꯤꯜꯍꯧ ꯄꯨꯁꯝꯃ ꯌꯥꯔꯣꯏ ꯍꯥꯏ ꯌꯥꯔꯣꯏ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯑꯒꯨ ꯁꯥꯎꯔ ꯃꯥꯜꯂꯦ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩ ꯑꯒꯨ ꯁꯥꯎꯅꯨ ꯀꯀꯥꯅ ꯑꯒꯨ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯣꯔꯥꯠ ꯀꯔꯃꯗ ꯃꯔꯣꯟ ꯅꯥꯏꯕ ꯁꯦꯠꯂꯒ ꯃꯥꯡꯗ ꯐꯝꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯑꯁꯤꯁꯦ ꯐꯖꯅ ꯋꯥꯔꯤ ꯈꯪꯗꯕ ꯋꯥꯎ ꯌꯥꯝ ꯆꯨꯝꯕ ꯀꯣꯏꯁꯟꯅꯤ ꯏꯇꯩꯅ ꯍꯪꯒꯦ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ ꯋꯦꯜꯀꯝ ꯆꯅꯨ ꯑꯩ ꯆꯅꯨ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯅꯤ ꯀꯣ ꯑꯩ ꯆꯅꯨ ꯑꯃꯨꯛꯇꯪ ꯀꯀꯥꯒ ꯎꯅꯁꯤ ꯅꯪ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗ ꯀꯀꯥ ꯀꯧꯔꯣ ꯑꯩ ꯏꯆꯟ ꯆꯅꯨ ꯌꯥꯝꯅ ꯚꯥꯞ ꯇꯥꯏ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯤ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯏꯇꯩꯃ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯁꯦ ꯂꯥꯛꯑꯦ ꯃꯔꯣꯟ ꯅꯥꯏꯕꯤꯒꯤ ꯃꯤꯅꯤꯡ ꯀꯔꯤꯅꯣ ꯃꯔꯣꯟ ꯅꯥꯏꯕꯤꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯏꯄꯨꯙꯧ ꯄꯥꯈꯪꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯁꯤ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄꯤ ꯍꯥꯏꯁꯤ ꯃꯥꯒꯤ ꯁꯈꯤ ꯑꯃꯅꯤ ꯀꯣ ꯑꯗꯨꯅ ꯃꯥ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯣ ꯃꯥ ꯉꯁꯤ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄꯤꯁꯦ ꯑꯩ ꯀꯅꯥꯒꯨꯝꯅ ꯇꯦꯛꯇ ꯀꯥꯏꯗꯕꯅ ꯐꯝꯒꯗꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯅꯤꯌꯣꯝ ꯂꯩꯇꯦ ꯑꯈꯪꯕꯗꯨꯅ ꯐꯝꯒꯗꯕꯅꯤꯀꯣ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄꯤꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯏꯇꯩꯃ ꯑꯗꯣ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯀꯣ ꯑꯩ ꯏꯇꯩꯃꯗ ꯎꯅꯕꯗ ꯐꯖꯅ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄ ꯌꯥꯎꯗꯅ ꯍꯥꯏꯗꯤ ꯏꯁꯩ ꯍꯧꯕ ꯌꯥꯗꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯁꯈꯤ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏ ꯁꯪꯀ꯭ꯔꯤꯇꯟꯒ ꯃꯔꯤ ꯌꯥꯝ ꯂꯩ ꯅꯛꯅꯕ ꯃꯥ ꯀꯩꯗꯁꯦ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯃꯔꯨ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯅ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄꯤ ꯀꯤꯇꯣꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯥꯛꯑ ꯐꯝꯒꯗꯕꯅꯤ ꯃꯥ ꯌꯥꯎꯗꯅ ꯀꯤꯇꯣꯟ ꯍꯧꯕ ꯌꯥꯗꯦ ꯃꯥꯒꯤ ꯐꯝꯐꯝ ꯁꯦꯝꯒꯅꯤ ꯃꯥꯒꯤ ꯕꯥꯇꯣꯟ ꯀꯠꯀꯅꯤ ꯅꯣꯡꯃ ꯃꯃꯥꯡꯗꯒꯤ ꯅꯤꯌꯣꯝꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯄद्धꯇꯤ ꯑꯃ ꯂꯧꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯃꯃꯥꯡꯗꯒꯤ ꯃꯥ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯃꯍꯥꯛꯁꯦ ꯋꯥꯈꯟꯗꯣ ꯈꯪꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯌꯥꯝꯃꯤ ꯏꯇꯩꯃ ꯃꯁꯤ ꯑꯦꯜ ꯕꯤꯗ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯀꯅꯥ ꯑꯩ ꯃꯔꯣꯟ ꯅꯥꯏꯕꯤꯁꯦ ꯆꯠꯀꯗꯣꯏ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯩꯁꯦ ꯀꯔꯤ ꯚꯥꯞ ꯆꯠꯀꯗꯣꯏꯅꯣ ꯑꯩꯅ ꯆꯠꯀꯗꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯃꯁꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯥꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯀꯅꯥꯒꯨꯝꯕꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯔꯣꯟ ꯅꯥꯏꯕꯤꯁꯦ ꯐꯝꯃꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯒꯗꯤ ꯋꯥꯔꯧꯔꯒꯅꯤꯀꯣ ꯃꯥꯡꯗ ꯄꯩꯁꯥ ꯊꯥꯕ ꯑꯁꯤꯒꯨꯝꯕꯒꯤ ꯂꯨꯞꯇꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯦ ꯑꯗꯨꯅ ꯃꯔꯣꯟ ꯅꯥꯏꯕꯤ ꯁꯦꯠꯄꯤ ꯍꯥꯏꯁꯤ ꯌꯥꯝꯅ ꯑꯔꯊ ꯂꯨꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯀꯔꯃ ꯆꯠꯀꯗꯧ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯆꯠꯀꯗꯣꯏꯁꯤ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯑꯩꯅ ꯆꯠꯂꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯃ ꯊꯤꯕ ꯆꯪꯉꯤꯀꯣ ꯏꯇꯩꯃ ꯑꯁꯤ ꯋꯥꯔꯤꯁꯦ ꯍꯪꯉꯦ ꯇꯧꯕ ꯑꯗꯨꯝ ꯀꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯏꯇꯩꯃꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯑꯣ ꯑꯩꯒꯤ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥ ꯃꯊꯪꯗ ꯍꯥꯏ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯑꯩ ꯑꯣꯖꯥ ꯉꯁꯥꯏ ꯅꯨꯡꯊꯤꯟꯁꯤ ꯂꯥꯛꯄꯤꯔꯝꯃꯤꯀꯣ
ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯔꯅꯤ ꯑꯩ ꯑꯣꯖꯥꯁꯦ ꯃꯅꯥꯎ ꯃꯪꯒꯣꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯇꯧꯖꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥꯁꯦ ꯀꯣꯂꯦꯖꯇ ꯍꯜꯂꯒꯁꯨ ꯋꯥꯅ ꯋꯥꯅ ꯐꯤ ꯍꯣꯡꯉꯒ ꯑꯩꯒꯤ ꯌꯦꯡꯕꯤ ꯂꯥꯛꯄꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯑꯣꯖꯥꯅꯤ ꯑꯩ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯅꯅꯥꯎꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯑꯩ ꯑꯣꯖꯥꯕꯨ ꯁꯨꯃꯪꯒꯣꯜꯕꯨ ꯑꯣꯏꯁꯅꯨ ꯑꯣꯖꯥꯕꯨ ꯁꯅꯨ ꯁꯥꯎꯅꯨ ꯑꯒꯨ ꯈꯪꯅꯤꯡꯅ ꯍꯪꯕꯅꯤꯀꯣ ꯍꯥꯏ ꯁꯥꯎꯔꯝꯃꯣꯏ ꯁꯥꯎꯔꯝꯃꯣꯏ ꯑꯩ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯃꯩꯇꯩꯒꯤ ꯃꯩꯍꯧꯔꯣꯟ ꯃꯩꯇꯩꯒꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯌꯥꯝꯅ ꯈꯪꯕ ꯏꯆꯥꯅꯤ ꯑꯒꯨꯁꯦ ꯑꯗꯣ ꯑꯩꯅ ꯃꯥꯏ ꯆꯔꯝ ꯄꯨꯁꯟꯕ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯒ ꯃꯥ ꯁꯥꯎꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯂꯩ ꯑꯒꯨ ꯂꯩꯔꯗꯤ ꯁꯥꯎꯅꯨ ꯀꯀꯥꯅ ꯅꯪꯅ ꯀꯀꯥꯅꯦꯅ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯀꯀꯥꯗ ꯁꯥꯎꯅꯨ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯒ ꯅꯣꯡꯃ ꯎꯅꯕ ꯃꯇꯝꯗ ꯑꯁꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯈꯪꯂꯒꯦ ꯍꯣꯏ ꯏꯇꯩꯃ ꯅꯣꯡꯃ ꯐꯖꯅ ꯁꯨꯅꯁꯤ ꯑꯗꯨꯅ ꯃꯧꯅꯥꯕꯤ ꯁꯦꯠꯄꯤꯅ ꯍꯦꯛꯇ ꯐꯝꯕ ꯌꯥꯗꯦ ꯏꯁꯩ ꯃꯍꯥꯛ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯇꯥꯒꯅꯤ ꯑꯗꯨꯅ ꯏꯁꯩ ꯂꯣꯏꯗꯣꯏꯔꯐꯥꯎ ꯍꯧꯒꯠꯄ ꯌꯥꯗꯦ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯀꯤꯔꯇꯣꯟ ꯍꯧꯔꯝꯗꯥꯏꯗ ꯈꯣꯏꯔꯝꯕꯗꯣ ꯏꯁꯩ ꯀꯔꯃ ꯂꯣꯏꯔꯒ ꯏꯁꯩ ꯁꯛꯄꯅ ꯑꯃꯨꯛ ꯈꯣꯏꯔꯝꯕ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯃꯥ ꯍꯧꯒꯠꯄ ꯌꯥꯗꯦ ꯑꯁꯤꯅꯤ ꯃꯧꯅꯥꯕꯤ ꯁꯦꯠꯄꯒꯤ ꯅꯤꯌꯣꯝ ꯀꯣ ꯆꯠꯂꯒꯦ ꯑꯣꯖꯥ ꯀꯩ ꯋꯥꯅꯣ ꯏꯇꯩꯃ ꯃꯤꯅꯤꯠ ꯑꯃ ꯃꯉꯥꯇꯪ ꯂꯩꯕꯤꯔꯝꯃꯨ ꯀꯩꯅꯣ ꯏꯇꯩꯃ ꯍꯌꯦꯡ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯄꯣꯔꯤꯈꯥ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯣ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯏꯇꯩꯃ ꯅꯪ ꯉꯍꯥꯛ ꯂꯥꯛꯄꯒꯤ ꯃꯇꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃꯕꯨ ꯑꯗꯨꯅꯤ ꯏꯇꯩꯃ ꯃꯧꯅꯥꯕꯤ ꯁꯦꯠꯂꯤ ꯐꯝꯃꯤꯅ ꯍꯦꯛꯇ ꯐꯝꯕ ꯌꯥꯗꯦ ꯐꯤꯗꯥ ꯀꯥꯕꯗ ꯀꯔꯝꯍꯥꯏꯅ ꯀꯥꯒꯅꯤ ꯁꯪꯀꯤꯔꯇꯣꯟ ꯍꯧꯕꯗ ꯀꯔꯤ ꯋꯥꯈꯜꯗ ꯁꯪꯀꯤꯔꯇꯣꯟ ꯍꯧꯕꯗ ꯂꯣꯏꯕꯧꯁꯦ ꯀꯔꯝꯕ ꯋꯥꯈꯜꯗ ꯂꯩꯒꯅꯤ ꯀꯔꯝꯕ ꯚꯣꯖꯣꯟꯅ ꯂꯩꯒꯅꯤ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯃꯗꯨꯒ ꯏꯁꯩ ꯁꯛꯄꯅ ꯀꯤꯔꯇꯣꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯈꯣꯏꯔꯝꯃꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯏꯁꯩ ꯂꯣꯏꯔ ꯈꯣꯏꯔꯝꯕ ꯃꯥ ꯉꯥꯏꯕ ꯑꯃ ꯆꯪꯉꯤ ꯂꯩꯌꯨ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯅꯣ ꯉꯁꯤ ꯑꯣꯖꯥ ꯍꯣꯏ ꯀꯥꯡꯁꯣꯏꯔ ꯈꯪꯗꯦ ꯏꯅꯥꯎꯕꯨ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯥ ꯆꯥꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯆꯥꯔꯦ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯕꯤꯖꯌꯥ ꯁꯤꯡꯍꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯕꯤꯖꯌꯥ ꯁꯤꯡ ꯑꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯕꯤꯖꯌꯥꯔ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯨꯛ ꯆꯨꯝꯊꯣꯡ ꯆꯥꯏ ꯃꯨꯛ ꯆꯨꯝꯊꯣꯡꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯩ ꯖꯣꯏꯅꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯏꯔꯣꯜꯂꯦ ꯋꯥꯎ ꯑꯣꯖꯥ ꯑꯩꯒ ꯃꯥꯟꯅꯔꯦ ꯉꯁꯤꯗꯤ ꯑꯩ ꯊꯩꯕꯣꯡ ꯃꯔꯨ ꯌꯦꯟꯗꯦꯝ ꯏꯔꯣꯜꯂꯤ ꯑꯣꯖꯥ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯉꯥ ꯑꯃ ꯕꯖꯥꯔ ꯇꯧꯔꯦ ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯖꯣꯏꯅꯤ ꯑꯣꯖꯥ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯅꯦ ꯖꯣꯏꯁꯦ ꯑꯣ ꯗꯣꯂꯨꯔꯥꯝꯄꯨꯔꯗꯒꯤ ꯋꯥ ꯖꯣꯇꯤꯔꯥ ꯑꯣ ꯖꯣꯇꯤ ꯋꯦꯜꯀꯥꯝ ꯋꯦꯜꯀꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯖ ꯖꯣꯇꯤ ꯖꯣꯇꯤ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯉꯁꯤ ꯁꯣꯔꯥꯠ ꯀꯔꯃ ꯆꯠꯂꯨꯕ꯭ꯔꯥ ꯅꯣꯏ ꯕꯕꯥꯗꯤ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯥ ꯖꯣꯇꯤ ꯖꯣꯇꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯀꯥꯎꯔꯨꯔꯦ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯧꯕ ꯊꯣꯛꯂꯝꯗꯥꯏꯗ ꯇꯧꯔꯝꯂꯒꯦ ꯍꯧꯖꯤꯛ ꯇꯧꯁꯜꯂꯨꯏꯗꯕ ꯀꯥꯎꯈꯤꯅꯤ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯇꯥꯃꯣꯒꯣꯜ ꯋꯦꯜꯀꯥꯝ 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 ꯕ꯭ꯂꯨ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯖꯦ ꯀ꯭ꯔꯤꯁꯅ ꯖꯣꯇꯤ ꯖꯦ ꯀ꯭ꯔꯤꯁꯅ ꯇꯧꯗꯦ ꯑꯣꯖꯥ ꯑꯗꯨꯒ ꯖꯣꯇꯤꯒꯤ ꯕꯕꯥꯗꯤ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯥ ꯏꯅꯥꯎ ꯅꯨꯄꯥꯗꯤ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯀꯀꯥ ꯇꯝꯁꯜꯂꯨ ꯃꯃꯥꯗꯩ ꯋꯥꯔꯤ ꯇꯝꯁꯜꯂꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯀꯣ ꯆꯅꯨ ꯑꯌꯨꯛ ꯍꯧꯔꯛꯀꯅꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯒꯅꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯒꯅꯤ ꯑꯗꯨ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯇꯧꯒꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯀꯣ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ ꯑꯩꯈꯣꯏꯗꯤ ꯆꯥꯟꯅꯗꯦ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯊꯩꯕꯣꯡ ꯃꯔꯨꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤꯅ ꯑꯣꯖꯥ
ꯑꯩꯈꯣꯏꯒꯤ ꯎꯁꯣꯏꯒ ꯏꯔꯣꯟꯕꯁꯨ ꯍꯥꯎꯏ ꯌꯦꯟꯗꯦꯝꯒ ꯑꯣꯖꯥ ꯑꯝꯇꯪ ꯆꯥꯕꯤꯌꯣ ꯑꯩꯈꯣꯏ ꯌꯦꯟꯗꯦꯝ ꯑꯉꯧꯕꯤꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯨꯉꯥꯗꯨꯒ ꯑꯣꯖꯥ ꯏꯔꯣꯜ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯑꯣꯖꯥ ꯑꯃꯗꯨ ꯈꯪꯒꯅꯤꯀꯣ ꯏꯅꯥꯎꯅ ꯍꯥꯏꯌꯦ ꯆꯨꯝꯃꯦꯅ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯣꯖꯥ ꯐꯖꯅ ꯈꯣꯛꯄꯤꯔꯒ ꯕꯣꯏꯜ ꯇꯧꯔꯒ ꯌꯦꯟꯗꯦꯝ ꯑꯉꯧꯕꯤꯗꯨꯒ ꯑꯣꯖꯥ ꯑꯝꯇꯪ ꯏꯔꯣꯜꯂꯒꯅꯦ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯑꯣꯖꯥ ꯔꯥꯖꯦꯁ ꯅꯪ ꯑꯃꯨꯛ ꯂꯩꯍꯧꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯔꯤꯒꯤ ꯔꯥꯖꯦꯁ ꯂꯥꯛꯑꯒ ꯅꯣꯅ ꯀꯩꯗꯧꯔꯦ ꯔꯥꯖꯦꯁ ꯂꯩꯁꯅꯨ ꯏꯇꯩꯃꯁꯤ ꯁꯨꯝ ꯂꯩꯕ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯀꯔꯤꯅꯣ ꯀꯌꯥ ꯀꯨꯏꯅꯒꯦ ꯖꯣꯇꯤ ꯍꯟꯗꯛ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯥꯏ ꯀꯥꯏ ꯂꯩꯒꯦ ꯕꯥꯔꯇꯣꯟ ꯖꯣꯇꯤ ꯅꯣꯏ ꯕꯕꯥꯗꯤ ꯅꯥꯏꯔꯤꯛ ꯇꯧꯗ꯭ꯔꯥ ꯑꯩ ꯆꯅꯨ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯚꯥꯞ ꯇꯥꯏ ꯃꯥꯏ ꯃꯃꯥꯅ ꯈꯪꯕꯅꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯪꯕꯅꯤꯅ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ ꯃꯥꯜꯂꯤ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯣ ꯉꯄꯥꯛ ꯊꯣꯡꯕ ꯉꯁꯥꯏ ꯉꯄꯥꯛ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔꯝꯃꯤ ꯏꯇꯩꯃ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯣ ꯂꯩꯇꯦ ꯑꯣꯖꯥ ꯑꯣ ꯅꯥ ꯌꯦꯛꯇꯅ ꯐꯖꯅ ꯇꯝꯃꯨ ꯀꯣ ꯍꯧꯖꯤꯛꯇꯤ ꯅꯥꯝ ꯁꯣꯝꯕ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯖꯣꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯨꯡ ꯇꯝꯃꯨ ꯏꯅꯥꯎꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯏꯅꯥꯎꯅꯤ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯏꯅꯥꯎꯅꯤ ꯅꯍꯥꯟ ꯁꯣꯟꯕ ꯂꯦꯞꯀꯅꯨ ꯑꯣꯖꯥ ꯒꯨꯔꯨ ꯊꯤꯕ ꯂꯦꯞꯀꯅꯨ ꯑꯌꯥꯝꯕ ꯑꯩꯈꯣꯏꯁꯤ ꯑꯗꯨ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯀꯣ ꯁꯨꯝ ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤꯔꯝꯕ ꯈꯤꯇ ꯈꯔ ꯁꯨꯝ ꯀꯥꯎ ꯆꯠꯂꯤꯁꯤꯅꯤ ꯖꯣꯇꯤ ꯃꯅꯤꯄꯨꯔꯗꯗꯤ ꯊꯩꯕꯣꯡꯁꯦ ꯆꯥꯟꯅꯗꯦ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯊꯩꯕꯣꯡꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯌꯥꯝꯅ ꯐꯩ ꯊꯩꯕꯣꯡꯁꯦ ꯑꯣꯖꯥ ꯑꯝꯇꯪ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯣꯖꯥ ꯌꯦꯟꯗꯦꯝ ꯑꯉꯧꯕꯤꯗꯨꯒ ꯑꯝꯇꯪ ꯕꯣꯏꯜ ꯇꯧꯔꯒ ꯏꯔꯣꯟꯕ ꯆꯥꯕꯤꯌꯨ ꯑꯣꯖꯥ ꯃꯃꯥꯁꯨ ꯕꯕꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯦꯁ ꯖꯣꯇꯤ ꯃꯃꯥ ꯕꯕꯥ ꯂꯨꯅ ꯇꯧꯒꯗꯕꯅꯤꯀꯣ ꯃꯣꯏ ꯂꯩꯔꯤꯉꯩ ꯏꯅꯥꯎꯒꯤ ꯄꯥꯡꯒꯜ ꯊꯣꯛꯀꯗꯕꯅꯤ ꯏꯇꯩꯃ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯍꯥꯎꯔꯝꯕ꯭ꯔꯣꯏ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯕ꯭ꯂꯨꯅ ꯏꯇꯩꯃ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯍꯥꯎꯔꯝꯕ꯭ꯔꯣꯏ ꯈꯔ ꯇꯞꯍꯜꯂꯨꯅꯦ ꯁꯣꯝꯗ ꯌꯥꯔꯔꯣꯏꯅꯦ ꯏꯇꯩꯃ ꯍꯌꯦꯡ ꯃꯥ ꯄꯣꯔꯤꯈꯥ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯕ꯭ꯂꯨ ꯑꯗꯨꯝ ꯊꯣꯛꯀꯦ ꯔꯥꯖꯦꯁ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯏꯇꯩꯃ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯍꯥꯎꯔꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯥꯅ ꯀꯔꯤ ꯍꯦꯟꯒꯅꯤ ꯏꯇꯩꯃꯅ ꯉꯥꯅ ꯀꯔꯤ ꯍꯦꯟꯒꯅꯤ ꯕ꯭ꯂꯨ ꯏꯇꯩꯃꯅ ꯉꯥꯅ ꯀꯔꯤ ꯍꯦꯜꯂꯨꯗꯒꯦ ꯕ꯭ꯂꯨ ꯉꯥꯏꯈꯣꯅꯦ ꯕ꯭ꯂꯨ ꯑꯩꯈꯣꯏꯅꯤ ꯀꯔꯤ ꯃꯤꯆꯥꯛ ꯆꯥꯛꯁꯤꯒ ꯑꯝꯇꯪ ꯍꯥꯏꯔꯣꯅꯦ ꯕ꯭ꯂꯨ ꯅꯪꯕꯣ ꯑꯩ ꯈꯣꯒꯥꯟꯗꯤꯗ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯃꯤ ꯚꯥꯃꯣꯟꯗ ꯉꯥꯅ ꯀꯔꯤ ꯍꯦꯟꯒꯅꯤ ꯅꯪꯗꯤ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤꯅ ꯎꯅꯕ ꯐꯪꯗꯦ ꯅꯨꯡꯊꯤꯟ ꯑꯩ ꯂꯥꯛꯄꯗ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯃꯌꯥꯝ ꯍꯣꯏ ꯂꯩꯔꯤꯉꯩꯗ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯖꯣꯇꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯣꯖꯥ ꯒꯨꯔꯨ ꯔꯘꯨ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯣꯖꯥꯁꯤꯡꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯣꯖꯥ ꯒꯨꯔꯨꯅ ꯄꯦꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯣꯔꯤꯕ ꯅꯪꯕꯨ ꯇꯝꯕꯤꯔꯤꯕ ꯒꯨꯔꯨꯗꯦꯕ ꯅꯪꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯅ ꯃꯊꯃꯣꯏ ꯄꯦꯟꯗ꯭ꯔꯕꯗꯤ ꯅꯪꯅ ꯂꯈꯥꯝ ꯍꯩꯔꯕꯁꯨ ꯐꯥꯎꯕ ꯉꯝꯃꯣꯏ ꯅꯥꯠ ꯁꯪꯀꯤꯔꯇꯟꯁꯤ ꯌꯥꯝ ꯂꯨꯏ ꯀꯣ ꯅꯥꯠ ꯁꯪꯀꯤꯔꯇꯟꯗꯗꯤ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯀꯣ ꯔꯁꯥ ꯈꯪꯅ ꯆꯠꯄ ꯇꯥꯏ ꯅꯥꯝ ꯁꯣꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯕꯤꯒꯗꯥ ꯇꯝꯕꯗꯤ ꯅꯥꯠ ꯁꯪꯀꯤꯔꯇꯟꯗ ꯌꯥꯝꯅ ꯂꯥꯏ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯕꯤꯒꯗꯥ ꯇꯝꯕꯁꯤꯗꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯇꯣꯉꯥꯟꯅ ꯌꯣꯟꯕ꯭ꯔꯥ ꯌꯣꯜꯂꯤ ꯑꯣꯖꯥ ꯀꯁꯥꯔꯗꯗꯤ ꯌꯣꯜꯂꯤ ꯑꯣꯖꯥ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯊꯩꯕꯣꯡ ꯐꯪꯉꯒꯗꯤ ꯑꯣꯖꯥ ꯅꯅꯥꯎꯅ ꯍꯥꯏꯕꯤꯁꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯊꯩꯕꯣꯡ ꯃꯔꯨꯗꯣ ꯃꯀꯨ ꯈꯣꯛꯑꯒ ꯌꯦꯟꯗꯦꯝ ꯑꯉꯧꯕꯗꯨꯒ ꯕꯣꯏꯜ ꯇꯧꯔꯒ ꯇꯨꯉꯥꯗꯨꯒ ꯐꯖꯅ ꯑꯝꯇꯪ ꯏꯔꯣꯜꯂ ꯆꯥꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯅ ꯈꯪꯒꯅꯤ ꯍꯥꯎꯋꯤꯅ ꯍꯥꯏꯕꯁꯤꯀꯣ ꯃꯗꯨ ꯑꯣꯖꯥꯅ ꯉꯝꯖꯔꯒꯗꯤ ꯉꯁꯥꯏꯒꯤ ꯏꯔꯣꯝꯕꯗꯨꯒ ꯑꯩꯈꯣꯏ ꯇꯣꯅꯤꯡꯈꯣꯛꯀꯗꯣ ꯁꯣꯏꯖꯜꯂꯒ ꯑꯣꯖꯥꯅ ꯍꯥꯞꯈ꯭ꯔꯗꯤ ꯑꯣꯖꯥ ꯃꯤꯅ ꯀꯧꯕ ꯇꯥꯔꯔꯣꯏ ꯑꯗꯨꯅꯤ ꯖꯣꯇꯤ ꯑꯩꯈꯣꯏ ꯅꯠꯇ ꯁꯪꯀꯤꯔꯇꯟꯗ ꯏꯁꯩ ꯇꯝꯕ ꯄꯨꯡ ꯇꯝꯕ ꯂꯥꯏ ꯂꯨꯏ ꯀꯣꯝꯃꯤ ꯃꯔꯨ ꯑꯣꯏꯕꯁꯤꯗꯤ ꯅꯝꯕꯔ 1 ꯄꯣꯏꯟꯗ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯑꯣꯖꯥ ꯒꯨꯔꯨ ꯊꯧꯒꯜ ꯆꯪꯕ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯃꯗꯩꯗꯤ
भक्ति मार्जा को प्रेम व्यवहार वही वाता वंगांग संगांग मसे हाना मथौ ताई अखोना नत संकीर्तन चंगो मतमदा इथकी अहन मा उब मतमदा भक्ति कटपा खुजु तोबा लेपना लेपना भक्ति तोबो जाते मधु भक्ति तो ईश्वरन लौते भक्ति आसिदे अखोगी भक्ति बखन ओम थोलेना असंग पसंग दंडबोट काय लेरिदनको अखोना संकीर्तन चंगो मतमदा दंडबोट नतना दंडबोट मथौ ताई माकी असिना ख्वाई अरुबा कनो अदुना इथकी अहन मा उबदा इथकी ओजारे न उबदा भक्ति कटपा ओजा खुरमजरी ओजाबु हरे कृष्णा लेनो लेना ओजा खुरमजरी हाई जाती मधुदी संकीर्तनदा मनुंग चंद्रे मातो व्यवहार अमगी वांग चखरे ऐसे ज्योतिबु नुसीना इसिनाव इनाव नेना सुम तानाबनिको आई इनाव ज्योतिदा ताक्चबा नते इनावबु इनाव मन खला नुसीना यामना सुम हाइबनी अदुनी यामन हाइसे इसै तंबा पुंग तंबा मसिदी जामना लाइरे जामना लुरे जामना कोमी जामना लुई मेन मसागे अइना हाइसे ओजाना हाइसे भक्ति प्रेम मसी जाम थोकते वही वंगांग संगांग नीति नियम आइबु तंबिरिबा गुरु आइबु तंबिरिबा ओजा बु मतिक चाना सेवा थगन चंगबा ओजागी भक्ति प्रेम सेवा थगन कायद्रबती ओजाना पेमनिता बोर पिबदो मदुंबा छात्र सेबोदो मानबगा थांनबा मतंदा माई पांगा सुम लाकनी हाइदना हाइको मरमदुना नत संकीर्तन दो वर्ल्ड चाम मरु बजाम पुतुनि बजाम उरबा संकीर्तनी संकीर्तन हाइबसिदी को इसा नानबा को मोटप जाते फिजेट मोटप जाते फिजेट कामब जाते माई माइथोंग मप जाते समना जोप जाते कोइलांग खप जाते जामना कनुदा मार्जदा लेबा को हचांग अंगा मी उब जाते असिनी ज्योति अदो ज्योति साउनु नंग हंगपै ओजाना सु नुसीना इनाउना सुम तानबनी नंगना ताकपति नते को ज्योति होय चुम्मी ngana kari hengani timagi hinjangna majalle oja radha abisado mate amatang sakirako minamba nongdamba madugi laindo sha nam taba Vaishno pin si change like dan taujare tamgon thank you bro oja challe matam se jadre good night good night oraga kano abisar tage hari mine bulu bo hoi te mase aya mini bo mase bo ekdam jangun bai bu ne phiti ngana kha phajani bo bulu tabra bulu good night kaka chanu chalagero chanu thogero hayeng college lebra chanu gi हा हा लोरे है अदुनी ब्लो अभिशा सु तागे है अदु चलगे गुड नाइट ओरे गए करम हाइनो न अभिशा तातु करम हाइनो अभिशा सकतुनब लई कका ओके लेरेदी चनु बाय ओरो पुंग ताफि तादोरो वारमनी कॉलेज सकदोमनी पथारो थैंक यू आगे चनुबो ककाना हाइनिंगा से थाकचरी लाइक फजन तमो हाये मति चावमी ओइनबको ओके गुड नाइट चनु गुड नाइट अदुनी ब्लू आइन हाइसे चत्रिंगै सिदा ताजा होगे तौबनिदा ओजा अदुना दो चत्रिंगै सिगा ताजा होगे तौबनिदा ओजा हाय चत्रिंगै दुगने गुड नाइट तौरमिसे बाय बाय काका बाय बाय चनु गुड नाइट अदुनी ब्लू आइन हाइसे चत्रिंगै सिगा ताजा होगे तौबनिदा ओजा है चत्रिंगै सिगा ताजा होगे तौबदु ओजा चत्रिंगै सिगा नि माने गुड नाइट तौबिदु ब्लू नंग अंतम बिचार तौरो ब्लू कना चुमी कना लाले ब्लू
Brajalamni Alhamni Krishna Premne Aurane Brajalamni Alhamni Dạ dạ thì mà bị hết ra bên good night ôi là gì bahalo radhe radhe khôi blue ju hay đấy nam ta à blue ấy qua mà hay cái này nang già cái đó không được bộ ờ blue Rajesh ấy qua tầng hay cái nang già cái đó không được cháu đi già cái đó đi màn được có nang cái xài nè cái này đó mobile phone phải là tăng cũng đi chắc khổ gan hay bữa đó à tôi nói nó là hay ninh đấy vậy now so hay vậy ở giá cái đó là delete tôi bị nó xôi cho cái đó giờ nằm mobile đó yêu xôi cái mình giàu nữa giờ hay vậy tôi phải này anh hay giả cái đó vậy đó nâng xài này cái máy mà tali đó tôi bị nó cái hay cái này vậy adugi sanjay đó kau khina tàu rồi mi ở ura ba bulu nang itai mana harak pada nena maki kai gumo kana ba mo ura harak mi je bulu khanga ba ura ba tabra bulu nang itai mana kai doi ngade mak magana chaloi khanga ba maki kana na bani che hayum chi da ba ipai bono jai phare koro ngan ba che ne bitako kaka ya magi ne jada dana manok salamaga du gede tumi nei re koro jere bitako oblo tabra jes nang hayu haido aina haraga nang jara kada jaro da hairo ga wadamu beru thambida di kana de do ngangu bagi hayang aina haga nangi aduna chummadrai adune ba hairo ga tali de tamgun wain tobinu ka haire ba matam si ja de ja chale ko ai okay tema good night thank you tema thagachari tema na theng matam si ga ai ge channel si gang hasal jaw bi tam ta tema bu hani ngai thagachari tema tema heng exam le ngani to na tangon kari hani do hayo tasi kaino era kasinate da ichere beta nangbu kai de lege ko bo se tara badi khara thunna lakpina ba nising jari wow kaya nungsirna ai naw khambana ichere beta nangbu kadai de lege ko bo se tabiradi khara thunna lakpina ba nising jari wow kaya nungsirabano ado khoi gi debita isan debita le ramadi lakpio inaw korona kauri se leine oja aduna ni ne chating li se chating li se ngo wa khali dâu khari học trang đi hồ đi con đi Krishna amuk lake hojikti chatlage hoi tema thank you thagachari tema bo tema ge chillaba thaba thadok piraga ngahak agi
LBꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯏꯇꯩꯃ ꯋꯦꯜꯀꯝ, ꯊꯦꯡꯛ ꯌꯨ. ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯑꯗꯣ ꯕ꯭ꯂꯨ ꯑꯩ ꯍꯥꯏꯔꯒꯦ. ꯏꯇꯩꯃ ꯑꯝꯇꯪ ꯇꯥꯈꯣ, ꯑꯩ ꯕ꯭ꯂꯨꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯏꯆꯦ ꯔꯦꯕꯤꯇꯥ, ꯇꯥꯕꯤꯔꯗꯤ ꯆꯪꯕꯤꯔꯛꯑꯣ. ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯋꯥꯎ, ꯀꯌꯥ ꯅꯨꯡꯁꯤꯔꯕꯅꯣ. ꯔꯦꯕꯤꯇꯥ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯣ. ꯀꯣꯔꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯧꯔꯦ. ꯏꯇꯩꯃ ꯇꯥꯎ, ꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯨꯔꯁꯦ. ꯑꯗꯣ ꯏꯇꯩꯃ ꯑꯝꯇ ꯇꯥꯈꯣꯕ, ꯑꯩ ꯕ꯭ꯂꯨꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ. ꯑꯗꯨꯒ ꯏꯇꯩꯃ ꯌꯦꯁ ꯅꯣ ꯍꯥꯏꯔꯝꯃꯒ ꯏꯇꯩꯃ ꯕꯥꯏ ꯑꯣꯏꯔꯁꯦꯕ. ꯑꯩ ꯒꯨꯗ ꯕꯥꯏꯗꯤ ꯇꯧꯊꯣꯛꯈ꯭ꯔꯦ. ꯏꯇꯩꯃ ꯂꯩꯕ꯭ꯔꯣ? ꯏꯇꯩꯃ ꯑꯝꯇꯪ ꯇꯥꯕꯤꯈꯣ. ꯑꯩ ꯕ꯭ꯂꯨꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯕꯨꯂꯨ ꯅꯪꯁꯨ ꯑꯝꯇꯪ ꯈꯥꯝꯃꯨ. ꯏꯇꯩꯃ ꯔꯥꯅꯤ ꯑꯝꯇꯪ ꯈꯥꯝꯃꯣ. ꯑꯩ ꯋꯥ ꯑꯝꯇꯪ ꯍꯥꯏꯍꯧꯒꯦꯕ. ꯑꯩꯅ ꯕꯨꯂꯨꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯇꯩꯃꯅ ꯌꯦꯁ ꯅꯣ ꯑꯝꯇ ꯍꯥꯏꯔꯝꯃꯣ. ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯍꯌꯦꯡ ꯁꯛꯂꯒ ꯑꯣꯖꯥꯒꯤ ꯏꯟꯁꯇ ꯊꯥꯔꯛꯀꯦ. ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯟꯖꯠꯇꯣ. ꯏꯅꯥꯎ ꯏꯁꯩ ꯇꯧꯕꯁꯦ ꯆꯤꯟꯖꯥꯛ ꯀꯛꯄ꯭ꯔꯥ? ꯑꯣꯖꯥ ꯑꯇꯣꯞꯄ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡ ꯒꯨꯔꯨꯁꯤꯡꯒꯤꯗꯤ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥꯁꯤꯡ, ꯏꯅꯥꯎꯁꯤꯡ, ꯏꯌꯥꯝꯕꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯌꯥꯝꯅ ꯀꯛꯄ ꯑꯃ ꯆꯪꯉꯦ ꯑꯣꯖꯥ. ꯌꯥꯝꯅ ꯂꯨꯏ ꯑꯣꯖꯥ. ꯏꯇꯩꯃ ꯉꯥꯏꯈꯣ. ꯏꯇꯩꯃ ꯂꯩꯔꯤꯕꯣ? ꯑꯩ ꯕꯨꯂꯨꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦ. ꯏꯇꯩꯃꯅ ꯌꯥꯏ ꯌꯥꯗꯦꯇ ꯍꯥꯏꯔꯝꯃꯕ. ꯑꯗꯨ ꯏꯇꯩꯃꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒꯅ ꯑꯩꯅ ꯕꯨꯂꯨꯗ ꯍꯥꯏꯗꯣꯏꯁꯦ. ꯑꯣꯖꯥ, ꯅꯥꯝ ꯁꯣꯟꯕꯁꯤꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯆꯠꯄ ꯃꯊꯧ ꯇꯥꯏ. ꯏꯁꯩ ꯁꯛꯄ, ꯚꯥꯃꯣꯟ, ꯃꯥꯏꯕ, ꯑꯍꯨꯝꯁꯦ ꯑꯣꯖꯥ ꯌꯥꯝꯅ ꯅꯤꯌꯣꯝ ꯈꯪꯕ ꯃꯊꯧ ꯇꯥꯏ. ꯑꯍꯨꯝꯁꯦ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯦ ꯄꯨꯡ ꯌꯩꯕ ꯌꯥꯎꯔꯝꯅꯤ ꯑꯣꯖꯥꯀꯣ. ꯏꯁꯩ ꯁꯛꯄ, ꯑꯗꯨꯗꯩꯗꯤ ꯃꯥꯏꯕ, ꯚꯥꯃꯣꯟ, ꯑꯍꯨꯝꯁꯤꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯤꯌꯣꯝ ꯀꯨꯞꯄꯤ ꯑꯣꯖꯥ. ꯏꯇꯩꯃ ꯔꯥꯅꯤ ꯏꯌꯥꯝꯕꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯗꯣꯔꯤ, ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯒ ꯆꯠꯄꯤꯌꯨ ꯍꯥꯏ. ꯔꯥꯖꯦꯁ, ꯒꯥꯔꯤ ꯚꯔꯥ ꯄꯤꯒꯗꯕꯅꯤ. ꯂꯩꯒꯦ. ꯄꯤꯖꯅꯤ. ꯔꯥꯖꯦꯁꯅ ꯄꯤꯔꯁꯨ ꯑꯩꯅ ꯄꯤꯅꯤ. ꯏꯇꯩꯃ ꯍꯥꯏꯔꯒꯦꯀꯣ. ꯍꯥꯏꯔꯣꯔꯥ ꯏꯇꯩꯃ? ꯍꯥꯏꯔꯣꯔꯥ ꯏꯇꯩꯃ? ꯑꯗꯨꯅꯤ ꯑꯣꯖꯥ, ꯅꯥꯝ ꯁꯣꯟꯕꯁꯤ ꯌꯥꯝꯅ ꯀꯨꯞꯄꯦ. ꯅꯥꯝ ꯁꯣꯟꯕꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯂꯥꯏ, ꯌꯥꯝꯅ ꯂꯨꯏ. ꯑꯗꯨꯒ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯌꯥꯝꯅ ꯂꯨꯏ. ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯔꯤꯁꯤ ꯑꯣꯖꯥ. ꯏꯇꯩꯃ ꯍꯥꯏꯔꯒꯦ, ꯕꯨꯂꯨꯗ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ. ꯃꯈꯥ ꯇꯥꯕꯤꯔꯣ. ꯏꯌꯥꯝꯕ ꯇꯥꯔꯒꯦ. ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯔꯣ. ꯑꯩꯅ ꯕꯨꯂꯨꯗ ꯍꯥꯏꯒꯦ ꯇꯧꯏ ꯁꯤꯅꯤ ꯏꯇꯩꯃ. ꯔꯥꯖꯦꯁꯇ ꯉꯁꯥꯏ ꯑꯩꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯗ ꯃꯥꯅ ꯔꯥꯙꯦ 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 ꯍꯥꯏꯅ ꯁꯣꯜꯂꯛꯄꯁꯤꯒ ꯑꯩꯅ ꯎꯕꯗꯀꯣ ꯏꯁꯩ ꯁꯛꯄꯁꯦ ꯍꯩꯒꯗꯧ ꯃꯥꯜꯂꯦ. ꯑꯗꯣ ꯁꯛꯑꯣꯗꯤ ꯍꯥꯏꯔꯣꯏ, ꯍꯩꯒꯗꯧꯕ ꯃꯥꯜꯂꯦ. ꯑꯗꯣ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯪ ꯄꯤꯔꯝꯃꯒ ꯏꯇꯩꯃ ꯕꯥꯏ ꯑꯣꯏꯔꯣ. ꯑꯩ ꯃꯈꯥꯗꯤ ꯍꯥꯏꯖꯗꯦꯀꯣ. ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯔꯊ ꯈꯪꯉꯝꯕ ꯌꯥꯏ, ꯈꯪꯉꯝꯗꯕ ꯌꯥꯏ. ꯑꯗ ꯃꯥꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯅ ꯂꯨꯝꯅ ꯍꯥꯏꯔꯛꯄꯗꯣ, ꯑꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯩꯗꯧꯁꯤꯒꯦ? ꯏꯇꯩꯃ ꯄꯥꯎꯈꯨꯝꯗꯪ ꯄꯤꯔꯣ. ꯃꯈꯥ ꯀꯩꯗꯧꯁꯤꯒꯦ? ꯀꯣꯔꯧꯅ ꯃꯈꯥ ꯇꯥꯕꯤꯔꯣ ꯏꯌꯥꯝꯕ ꯇꯥꯔꯒꯦ. ꯏꯇꯩꯃ ꯍꯥꯏꯔꯣ. ꯍꯥꯏ ꯅꯣꯛꯊꯣꯔꯛꯑꯦꯁꯦ. ꯃꯥ ꯅꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯇꯩꯃ ꯑꯝꯇꯪ ꯍꯥꯏꯔꯣ. ꯃꯥꯅ ꯔꯥꯙꯦ ꯔꯥꯙꯦ ꯁꯣꯜꯂꯛꯄꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ. ꯑꯗꯨꯅ ꯑꯩ ꯏꯁꯩ ꯁꯛꯎꯗꯤ ꯍꯥꯏꯖꯕ ꯅꯠꯆꯗꯦ. ꯀꯩꯗꯧꯁꯤꯒꯦ? ꯄꯨꯡ ꯌꯩꯕ ꯍꯩꯕꯅꯤ ꯔꯥꯖꯦꯁꯇꯣ. ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯂꯩ ꯑꯩꯗ. ꯋꯥꯎ, ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯣ. ꯑꯗꯣ ꯏꯇꯩꯃꯅꯗꯤ ꯍꯥꯏꯔꯦ ꯄꯨꯡ ꯌꯩꯕ ꯍꯩꯕꯅꯤ ꯔꯥꯖꯦꯁꯇꯣ ꯍꯥꯏꯌꯦ. ꯑꯗꯨ ꯔꯥꯖꯦꯁꯅ ꯀꯔꯤ ꯈꯜꯂꯤ? ꯑꯩꯅ ꯍꯥꯏꯈꯤꯗꯣ ꯑꯩ ꯄꯨꯡ ꯌꯩꯔꯣ ꯏꯁꯩ ꯁꯛꯎꯗꯤ ꯍꯥꯏꯈꯤꯗꯦ. ꯊꯥꯔꯛꯀꯦ ꯑꯣꯖꯥ. ꯑꯣꯖꯥꯗ ꯍꯌꯦꯡ. ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣ ꯏꯇꯩꯃ ꯀꯩꯗꯧꯁꯤꯒꯦ ꯑꯝꯇꯪ ꯍꯥꯏꯔꯣ. ꯏꯇꯩꯃꯅ ꯍꯥꯏꯔꯦ ꯄꯨꯡ ꯌꯩꯕ ꯍꯩꯕꯅꯤ, ꯌꯩꯕꯅꯤ ꯍꯥꯏꯔꯦ. ꯑꯩꯗꯤ ꯄꯨꯡ ꯌꯩꯁꯨ ꯍꯥꯏꯗꯦ, ꯏꯁꯩ ꯇꯝꯕꯤꯒꯦꯁꯨ ꯍꯥꯏꯗꯦ. ꯔꯥꯙꯦ ꯔꯥꯙꯦ ꯁꯣꯟꯕꯗꯣ ꯌꯥꯝꯅ ꯋꯦꯠ ꯂꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯁꯤꯅꯤ.
Brother Rajesh nang pung jairo ai kortan hingake iyambana isai sakjarani. Wow, thank you ai inau koro nata sangkitan yang pamjaba mali. Inau koro nata sangkitan jam matik magun leiba wall na masakangba skona selection toroba wall sida manipuri nata sangkitan isai magi nipido Assamese isai jamna hibane ai Assamese isai ga hayente nata sangkitan ge matang ne Rajesh na Radhe Radhe Solopur jamna lumni aduna kaidau sige asi ne haise Assamese isai dudi akoi nata sangkituna changdi dana yamba folk isai gumbadi khangbi bra ai madu de haitre koro nata sangkitan isai dana pam ai changisa nata sangkitan sidi koro an chaurena hojiki jukti ko ojham gi salary ga chap manare hojiki Rajesh lot kanu thoro aduni aina di hai he makhar ma di sa hai ro ta ge hai ki ai di hai he do ma pakum pirakte itema Rajesh lot kanu thoro hai surba ado itema chakhi doromi Rajesh papa kumo adui frog isai gi sur dudana aina ngawise yam pamjaba hai tare wow aibu khumlaga nangna kadaida lot inoi adoni ite medi pakum pire ado koro buluna pakum piraktre ado aidi mauna isai tamu chu haibante pung tamu chu haibante Radhe Radhe Solopur jam nungsi jano wet lena hairi aduna kaidau sige makase asine ne hangise ada ma lot khe kainona kulang isai da pakasana sai du di koro hai bima kaino mai sai do hai bima nang e chelo saktamu ubeda kurang kuya bima kari hai di mai kulang sai da hey lâu năm đại đế tiên hoa mang khai nợ năm đại dùng man ma hai đứa koro duma hai bantra mai sei do pakasana sei do tabro koro Brother Rajesh pung tholang tauri rai hoine Rajesh ki pung do mai gi godes bathak anmai bathak thamme adu lokthari mare hai bane oh koro isai taramina dedi go phuna kharba khangdre ne Rajesh to bhalo hairak pagi adoni pung landabada mai sai ga khana mare bo itema khumakhidre bo adu itema thenge mak thorok tamni itema hanba jare mak pakum pirak te itema hai chumme phuna kharba khangdre ne Rajesh to bhalo hairak pagi aduni do soida tonar ma tare oiba hai tamgung ma chalo aina tahulu ne hai bane koro Rajesh to pung tholang to bonte khana hare moyani pung lam tharang ngone ba ma godes matak taki ne mai sai na pung lu munara mane ba ading da pung ji phati kai na ado khogi rebita kai chakhare sari kauri se korona jaroida Brother Rajesh mi ani gi profession da khut thinagum si hayo चलेगे ओजा राजेश की विचार से हयेंग असी लाखलगा तौरगे हो हो इते मा विचार से लोइंग मरो मा लाखिदे मा कन्न खानरिबा करिनो इते मा यारोइदा Brother
राजेश मी अनिगी परफॉर्मेंस तो दा खुद थिंजिन गुम से हायो होए मा इन लई है बा सोने खाने तारे बा राजेश जारे जाने पुंगदु लामधरनु जारे पुंगदु जैरनु जारे अयु खंगे बा नंग हैरमने खंगे बा नंगी पुंजे पक्षने बा लवाई समगा जय जय लावबनी को अस इते मले रिबा इते मले रिबा राजेश नगा पुंजे माई लवाई लेफुगी समदुना मसिका हाइदरक बदिरि लोयना खरगांदी तावबे वारिनी मांडोगा पाइ चखि दोय माई लुमांगी समलांगना हाइगलक बदा ते मा थोखा मारे कइदौबा खं ब्लू कइदौरे तुमि लेदे ब्लू फेसबुक ता मणिपुर की नुपा पुंजैबा मा फंगै अस मागी समदुदी लोरे हे नुपीना करी हेलुनी फजबने पुंजैबदा टोपर तारनी कइनो है नंग साइ गाय लो लुगे नंग हा इते मना चुकुइ गायरमगा अदुनी राजेश नंग पुंजैरबको अस नंग लुमांगी समलांग हाइगलक पैसाना बोरोबो केंदुनी पुंजैदिने पैसाना केंदुनिबो राजेश ताब्रो ब्लू महाभारत तंखाइरबो ब्रदर राजेश अदुनी कोरो लाखिद्रेने रेबिता दमा लेरिमी रेबिता येंग माने कदुंगैदा काकागी वीडियो येंगदबो लेते कदुंगा मा वीडियो येंगदना तुमिन लेरोय मा काकागी वीडियो येंगी अदो नंग लेबदुगा मा लाक्तिबो कदम तोरेको हा हा हरे कृष्णा अदुनी ब्रो नंग नगा पुंजैरबो नंग लुमांग समलांगना हा हाइगलकबदबो पुंग थिंदिंगैदा पैसाना वाकबो पोकदुमिबो नंगी समलांगदो अदो ब्लू इसै तौरसे पुंजैबा सिदी जुरा जाउदे नुआइ तबनेबको नंग खुलकी जैबदुनदी जारोय खुलकी जैबदुदी नंग करिम कानरोयबा मिमांग थोंगा इसै ससे अर नंग समदो हापसे बा हें इसै सको फंगा पैसादुना अगे अगु चखमारे अगु लाखिद्रे ब्रो इते मचखरे नंग लामंदबदगी अंकल आइना वाओ आइगी उषा लाए उषा 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 वेलकम वेलकम उषा कइयांग चाय ब्रदर राजेश आई कोटान खिंगके नंग पुंजैरो यामबसे इसै सक्चरनी जाय 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 कोरो कायदे उषा कइयांग चाय थैंक यू उषा वेलकम थागतरी आई उषा आई चैनल लापैदमक्ता उषा कइयांग चाय थेंगे उषा लाप ngasiदी राजेश पुंजैरो कोरोना करतान जैगाये कोरो नोय पलारबुंगिने बिनोद पुंजैबे मा मपा लेगिदमने पुंसे पामदी पामजखरबा आइसु अदो पामबदो कोरो पुंजैबा सिदि मी अनि मथौ ताइको कायदैनो तेमरानिना पुंहाय हाइसनबनी आई हाइजदेदा लाइव थारमे थेंनरे अमुक अइदो इरोम्बा चाये ओ अइसु इरोम चाय ngasi इरोम्बा सि जामनिबो अखोय उषासु इरोम्बा चारे ओजा बसंतसु इरोम्बा चारे अइसु इरोम्बा चारे उषा खो चाप माने ngasiदि अरो उषागिदि इरोम्बदो करी मथेन जावरे तमसिलो कइनो अदुबो आय तमो तमो कोरो
tum pung do jai jai nim chakhin na nungbau thong jau kho bane palai on kai din den nungbau thong mai lo chalu jo ba nungbau mi ta la kani dana yang si agi jan usaha theng matang sida kagi chine lakpa iromba khara hawe hojikti agi oina keba kengo ironba bora amaga akhogina sa thayong maruga jindem iromba ama sobri amana nga baja angkali kai iromba usa thaibong khangina ko thaibong maru ga jindem ga ironba amana sobri thongba ma nga baja ma ko tumaino honare ngasigi usa pung jairi ngaida thongga konana pai khradi loire he pairoi nangna pung jairi ga thong pai khrasu kano da paluni dana kano rupa bari ta paluni na rupa bari khawale ji na ta pura majar jo chiri bajar da paluni kino chiri bajar da okham lei chi jurinda chou lei chi di koro karim khalun oho hauni nga baja haise kaino kal nga bajari nga fry to ba khoi local nga macha do fry to ba baja to ba ko nga baja haise kaino nga do thau ga ne fry to ba akang ba ko machi da ba chab do akhoi su ka sa da du nga baja dum haine ba ko nga thau da taw ba nga thau da taw ba fry to ba do ado akhoi su ga dum akhoi ka saram da dum baja hai usa mai ma anuwa jawradi soidre koro anuwa jo kaim toro ye khawa leye nang semal nang lana khangino kano leye o hauni adoni sa akhoi ga noga lon je kitang soina ba hai tare ko noina nga tauba akhoi sikana nga baja sum hai nga baja hadi fry to bodo ado nga tauba do adoni 당건 상크탄 tauba oja singse koi khakpa jadra jade blo usa kai lamdaino koro khoge chan usa se manipugini ko jampa bachanne adoni blo sankritan da changba khoise chang jam fresh nan ba tan ba adoni ni mantai gi nat sankiton nan ba tukip phajaba durani chu wall unesco na selection tawduna world manipuri nat sankitan pung cholom haina phaurise nat sankitan isai kartal cholom haina phaurise ko koi ka pajade sam sang bajade mai nan da jade phajom phurir mot pajade nat sankitan changa diko ajikandi nat sankitan da masamana kaptraba makoi marang chomaba phiron molaba mina baton haide ko usa kai langino khara khenai wahida mane usa कहता है ककाना अंकल ना सोए रसो नोना नो अखोई देगुम कसादा दुम लोना की बलोन हाई तारे को सुम हाइना की बचना की बलोन दो को सन हाई गना मणिपुर दसु अखोई मोइरांग द लेब कांगु लोन जुम खगा खोई दना को कनो दका मोइरांग अखोई के हाय काउसले एसु खंबा थोबी लेम फंगु दो ओहो लारिकदी तंबी ब्रो है माने मैते अखोगी इना से जाना फजा खराब पोनी चनबी माने उसा जाना टॉपर ने अखोई वर्ल्ड रे ब जादी पुनमक तकी नंबर 1 टॉपर ने मैते गी नत संकीर्तन गी परफॉर्मेंस फजा खराब तुकी मती को अखोई बुदी ताहौत्रे अहलमन हनै ममांगैदा अखोगी भारत की प्राइम मिनिस्टर इंदिरा गांधी ना को मणिपुर से लाइरब लेपाकनी हाइना चप्पा मतमदा मणिपुर की इमा इबेन सिंना फजखरबा अलेबा अमनबा फिजोंदो लूना नाना सुदोक्चरगा प्रेस साजरगा चनुन तवा थिलगा स्टेट बा कनोदा लापा मतमदा इंदिरा गांधी हाय कदाइदा मणिपुर लाइरब लेबगे असुक फजखबा मयाम सिबुआइना दुकी मति थागलंबा मैतेगी अखोगे फिजोल से फजखबा मैतेगी चंदुन तवा थिलगा फनी अमा इनफु इंचखबदी
ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯗ ꯇꯣꯡꯕꯐꯥꯎ ꯃꯤ ꯖꯥꯇꯤꯅ ꯆꯠꯊꯣꯛꯑ ꯐꯝꯃꯤꯀꯣ ꯃꯣꯏꯁꯦ ꯚꯥꯃꯣꯟ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯉꯥꯛꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯑꯃ ꯆꯪꯉꯦ ꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯎꯁꯥ ꯆꯦꯟꯅꯦꯜꯗ ꯀꯣ ꯌꯥꯝꯅ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯦꯜ ꯕꯤꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯩꯇꯅ ꯆꯤꯟꯖꯥꯛ ꯑꯇꯣꯞꯄ ꯆꯥꯕꯁꯦ ꯃꯤ ꯖꯥꯇꯤꯅ ꯌꯥꯝ ꯅꯣꯛꯅꯩꯑꯕ ꯀꯣ ꯀꯀꯥꯗꯤ ꯏꯁꯩ ꯆꯠꯄꯅꯤꯅꯀꯣ ꯑꯩꯈꯣꯏ ꯇꯥꯎꯟꯗꯒꯤ ꯆꯠꯄꯁꯤꯒ ꯈꯪꯅꯕ ꯑꯝꯇ ꯂꯩꯕꯅꯦ ꯃꯣꯏ ꯑꯇꯣꯞꯄ ꯃꯤ ꯖꯥꯇꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯒ ꯕꯦꯡꯒꯨꯂꯤ ꯃꯔꯨꯅꯀꯣ ꯑꯩꯗꯤ ꯃꯌꯥꯝꯅ ꯑꯩꯒꯥ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯃꯣꯔꯣꯛ ꯂꯣꯝꯕ ꯀꯥꯡꯕꯨꯅ ꯆꯥꯗꯣꯡ ꯇꯨꯋꯥ ꯊꯤꯟꯕꯗꯨꯅꯅꯦ ꯅꯣꯏꯗꯤ ꯆꯥꯗꯣꯡ ꯇꯨꯋꯥ ꯊꯤꯜꯂꯤ ꯅꯣꯏꯗꯤ ꯒꯧꯔꯒꯤ ꯃꯩꯇꯩꯁꯤꯗꯤ ꯁꯥ ꯉꯥ ꯆꯥꯗꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯗꯗꯤ ꯅꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯌꯥꯝ ꯆꯥꯏꯒ ꯍꯥꯏꯕꯁꯤ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯎꯁꯥ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯕꯀꯣ ꯑꯩ ꯌꯨꯝꯗ ꯆꯥꯖꯔꯒꯁꯨꯀꯣ ꯅꯣꯛꯅꯗꯦ ꯀꯩꯗꯧꯅ ꯍꯩꯇꯦ ꯑꯩꯗꯤ ꯅꯣꯛꯅꯕ ꯑꯗꯣ ꯂꯩꯐꯝꯗꯅꯤ ꯆꯨꯝꯃꯤ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯎꯁꯥ ꯊꯥꯒꯠꯆꯔꯤ ꯃꯤꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯏꯆꯟ ꯎꯁꯥꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯀꯥꯅ ꯑꯩꯒꯤ ꯆꯦꯟꯅꯦꯜ ꯂꯩꯑꯅ ꯏꯆꯟꯕꯨ ꯊꯥꯒꯠꯄꯗꯦ ꯊꯃꯣꯏꯗꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯝ ꯆꯪꯉꯤ ꯀꯣ ꯃꯥꯒꯤ ꯃꯐꯝꯒꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯀꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯁꯦ ꯁꯣꯅꯤꯌꯥ ꯍꯥꯎꯀꯤꯞ ꯀꯧꯋꯦ ꯌꯥꯝ ꯀꯧꯅꯤ ꯃꯣꯏꯕꯨ ꯃꯤꯔꯅꯦ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯩꯍꯧꯔꯣꯟꯗ ꯂꯩꯃꯤꯟꯅꯄ ꯀꯨꯀꯤꯁꯤꯡꯗꯤ ꯌꯥꯝ ꯐꯩꯌꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯃꯔꯛꯇ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯅ ꯂꯥꯏ ꯁꯥꯕꯅꯦꯕꯀꯣ ꯀꯣꯔꯣ ꯃꯅꯤꯄꯨꯔꯤ ꯀꯛꯆꯤꯡꯒꯤ ꯌꯦꯁ ꯆꯨꯝꯃꯦ ꯀꯛꯆꯤꯡꯒꯤ ꯃꯤ ꯂꯣꯟꯁꯦ ꯌꯥꯝꯅ ꯊꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯎꯁꯥꯗ ꯍꯪꯖꯒꯦ ꯆꯨꯝꯃꯤ ꯀꯛꯆꯤꯡꯒꯤ ꯃꯤ ꯃꯔꯣꯟꯈꯛ ꯈꯣꯏ ꯃꯁꯤ ꯆꯤꯟꯖꯥꯛꯇꯁꯨ ꯂꯩ ꯃꯥꯏꯗ ꯑꯩꯈꯣꯏ ꯎꯁꯥꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯤꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯑꯥꯔꯠ ꯒ꯭ꯔꯨꯞꯅ ꯍꯪꯉꯛꯏꯕꯅꯦ ꯀꯛꯆꯤꯡꯗ ꯂꯩꯕ ꯃꯤꯁꯦ ꯃꯔꯣꯟꯈꯛ ꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯎꯁꯥꯗꯤ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯦꯅꯤ ꯏꯁꯇꯦꯠꯀꯤ ꯃꯗꯨꯒꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯃꯤ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗꯤ ꯃꯣꯏ ꯌꯥꯝ ꯊꯥꯒꯠꯂꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕꯗꯁꯨ ꯍꯥꯎꯕ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯀꯣꯏꯕ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯍꯥꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯃꯗꯨꯗꯒꯤ ꯀꯩꯅꯣꯒ ꯂꯩꯔꯤꯕ ꯍꯅꯨꯃꯥꯟ ꯀꯩꯅꯣꯒ ꯂꯩꯒꯗꯣ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯃꯍꯥꯕꯂꯤ ꯂꯩꯒꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯪꯂꯩꯄꯥꯛꯀꯗꯣ ꯑꯁ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯛ ꯆꯪꯉꯨ ꯃꯐꯝꯗ ꯊꯝꯃꯣꯏ ꯅꯨꯡꯁꯤꯕ ꯃꯐꯝꯅꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀ꯭ꯂꯥꯁ ꯗ꯭ꯔꯦꯁꯁꯨ ꯌꯥꯝꯅ ꯂꯦꯝꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯠꯅꯒꯦꯗ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯍꯣꯡꯉꯦꯗ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯃꯅꯤ ꯌꯥꯝꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯌꯦꯡꯉꯨ ꯑꯃꯦꯔꯤꯀꯥꯗ ꯖꯔꯃꯟꯗ ꯀꯣ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯀꯤꯇꯣꯟ ꯆꯥꯎꯈꯠꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯣ ꯂꯤꯛ ꯂꯨꯒꯨꯟ ꯁꯤꯔꯒ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯄꯨꯡ ꯌꯩꯔꯒ ꯄꯨꯡ ꯌꯥꯜꯂ ꯊꯣꯛꯂꯛꯄꯗ ꯄꯥꯔꯐꯣꯔꯃꯦꯟꯁ ꯎꯠꯇ꯭ꯔꯤꯉꯩꯗꯒꯤ ꯏꯁꯇꯦꯠꯇ ꯕ꯭ꯔꯣꯛ ꯈꯨꯕꯥꯛ ꯈꯨꯔꯤꯃꯤ ꯗꯥꯏꯁꯇ ꯐꯝꯃꯤꯕ ꯃꯌꯥꯝꯗꯣ ꯖꯁꯁꯤꯡꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯁꯦꯀꯣ ꯑꯁꯤꯅꯤ ꯃꯩꯇꯩꯒꯤ ꯃꯗꯒꯤꯗꯤ ꯃꯩꯇꯩꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯗ꯭ꯔꯦꯁ ꯐꯖꯈ꯭ꯔꯕ ꯃꯩꯇꯩꯒꯤ ꯃꯁꯤ ꯎꯕꯗ ꯃꯣꯏꯗꯤ ꯃꯃꯤꯠ ꯀꯨꯞꯄꯣꯟꯇꯦꯕ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯀꯩꯅꯣꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯃꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯃꯒꯨꯟꯁꯦ ꯈꯔ ꯃꯥꯡꯍꯟꯒꯗꯧꯔꯦ ꯀꯣ ꯑꯃꯅ ꯑꯃ ꯍꯥꯏꯖꯟ ꯇꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯏꯅꯥꯠꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯇꯁꯨ ꯅꯨꯡꯁꯤꯅꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯀꯔꯤ ꯍꯥꯏꯅꯤ ꯎꯁꯥ ꯃꯇꯝꯒꯤ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯛꯆꯤꯡꯒꯤ ꯃꯤꯁꯤꯅ ꯂꯣꯟ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯊꯩꯔꯤꯁꯦ ꯎꯁꯥ ꯀꯔꯤꯒꯤꯅꯣ ꯀꯛꯆꯤꯡꯗ ꯂꯩꯕ ꯃꯤꯁꯦ ꯎꯁꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤꯅ ꯁꯨꯝ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯈꯣꯠꯄꯗ ꯁꯨꯝ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯀꯥꯅ ꯑꯗꯣ ꯑꯝꯇꯪ ꯍꯥꯏꯌꯨ ꯀꯛꯆꯤꯡꯗ ꯂꯩꯕ ꯃꯤꯁꯤꯅ ꯂꯣꯟ ꯈꯣꯏꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯎꯁꯥ ꯑꯝꯇꯪ ꯍꯥꯏꯌꯨꯅꯦ ꯅꯪ ꯈꯪꯉꯒꯗꯤ ꯃꯈꯣꯏꯒꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕ ꯀꯛꯆꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯎꯍꯩ ꯋꯥꯍꯩ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤꯕ ꯎꯁꯥꯗ ꯎꯁꯥ ꯇꯥꯏꯀꯣ ꯎꯁꯥ ꯇꯥꯏꯀꯣ
ꯉꯁꯥꯏꯒꯤ ꯀꯛꯆꯤꯡ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯣꯟ ꯈꯔ ꯊꯩꯔꯤꯁꯦ ꯂꯣꯟꯁꯦ siga phamla launa phamchau kaina kai kai haire bako adugini aina hangise lon phaibase phamla law na moi lon se aduna aina hangisina koi usada haji moigi leiriba kaksingi magaida leiriba mogi moisu district mo le area am le ne ko moi dugo leiriba hajinja uhei wahei ising masing siga kari khenaba leibano nataga mamang chattagi moisu dum koi lakura asini na usada hangise pakhung ngaijari tapisi hai amtang haibiro usa nangna nangdi imphal da leibani na sum khangangbani na ko ahalamana ma baina haiba karigino moina lon khar thairi se imphal da le imphal ni adubu moina maru khoisi karigumba posak chaba thakpa dagi sori brana taga atopa chingniga tamniga nakna leibadagi lon si jet abadagi tawribra ado amtang hairo kusana ada bulu nang kari khali pung tamge hari bra na ta isai wen ta ge hai bra ana pung di jara roi bulu ka nang lawai samdu jam chongol leba nang lawai samdo nimitna thorok pada nang lawai hana ubani na ada pung chorong to da samda du nungai do mangre ada isai wen to rasi ai khoi gu hek jum mamangda kakchingi family ama bharale mai maron di kamai to ri koro nang chapataga phamla law ka hai bra koro phamla law phamsil law ka hai bra ba kusilabanina dumakti koiba oidre hoina kuirabani kasa lon hairamne ba hoi siglaw ne kaina natro kai chilino ha siglaw ne kaina kasa gi lon do adai toro makso koro kai chilino ne kai toro ba kakching sekmai amadi andro singdi loine aduna lon khenabani 와 호자나 하이비레 땡큐 호자부 타겟자리 호자나 중독비레 코로 소리 블루 라제스타브라 호자바 산타나 하이비레 깍징 석마이 아마디 안드로 싱디 로이네이 아두나 론 페나바네 오 줌맘마니 호자나 하이시나디 호자디 칸가니 호자디 시기 마땅다 칸가니 마니푸리 히스토리 장마 칸강거니 호자나 콜레스키 lesser mo ibonina bulu tarba khogi manipugi ojaba santana haibire kakting le mising che sekmai amadi andro sing de loinei aduna lon se khenabane tare ko taina dabagi koirakpane khoibu taina badagi koirakpane moise maitei ekhoi ꯁꯦꯡꯕ ꯃꯆꯦꯠꯅꯦ ꯃꯈꯣꯏꯅ ꯆꯠꯂꯤꯁꯤꯡꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯆꯦꯠꯅꯦ ꯃꯈꯣꯏꯅ ꯆꯠꯂꯤꯁꯤꯡꯗꯣ ꯇꯥꯔꯕ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯈꯪꯗꯦꯗ ꯃꯔꯝꯗꯤ ꯍꯣꯏ ꯈꯔ ꯈꯪꯕꯗꯤ ꯍꯥꯏꯔꯦꯅ bulu tarabra ko mathaktasu ko jaba santana haibire kakching sekmai amadi andro singdi loinei aduna lon khenabane chumamani ko janase aisu jamati khangdeda maramdi chumungani usaga ojagana haisina pungdo tamgol itei marani da oi jelalasi aduna farani aina isai sadi bhaboka loina hauna chengkhidana tone karige temerani pungjalalasi aduna farani nangna isai sadi bhabok to loina hauna chengkhani nangda ahuja kanbro nangje ahuja wam tare
ꯅꯪꯁꯦ ꯑꯍꯨꯖꯥ ꯀꯝꯄꯅꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯕ꯭ꯂꯨ ꯑꯗꯨꯅꯅꯦ ꯅꯪ ꯉꯁꯥꯏ ꯅꯪꯅ ꯍꯪꯉꯤꯕ ꯀꯛꯆꯤꯡꯒꯤ ꯃꯤꯅ ꯂꯣꯟ ꯈꯣꯏꯕꯒꯤ ꯃꯇꯥꯡꯗꯣ ꯕ꯭ꯂꯨ ꯅꯪ ꯇꯥꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯒꯤ ꯏꯆꯟ ꯎꯁꯥꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯅꯪ ꯄꯥꯔꯕ ꯀꯣꯃꯦꯟꯁꯦ ꯕ꯭ꯂꯨ ꯑꯗꯨꯗꯤ ꯅꯪꯅ ꯏꯁꯩ ꯁꯛꯑꯗꯤ ꯚꯥꯕꯣꯛ ꯍꯧꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯁꯤꯅꯗꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯚꯣꯏꯁꯁꯦ ꯑꯍꯨꯖꯥ ꯀꯝꯄꯦꯅꯤꯅꯦ ꯍꯥꯏꯕꯗꯨꯗꯤ ꯑꯍꯨꯖꯥꯗꯨꯗꯤ ꯁꯦꯝꯕ ꯌꯥꯏꯌꯦ ꯕ꯭ꯂꯨ ꯚꯣꯂ꯭ꯌꯨꯝꯗꯣ ꯚꯣꯂ꯭ꯌꯨꯝꯗꯣ ꯁꯦꯝꯖꯩ ꯋꯥꯌꯔ ꯃꯥꯒꯤ ꯑꯍꯨꯖꯥꯒꯤ ꯆꯠꯂꯤꯕ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯑꯍꯨꯖꯥꯗ ꯐꯨꯝꯃꯤꯕ ꯋꯥꯌꯔ ꯀꯅꯦꯛꯁꯟ ꯃꯌꯥꯝꯗꯣ ꯃꯗꯨ ꯑꯩꯅ ꯄ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯠ 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 ꯐꯠ ꯐꯠ ꯂꯩꯊꯣꯛ ꯈꯣꯠꯆꯤꯟ ꯇꯧꯔꯒ ꯏꯁꯀ꯭ꯔꯨꯗꯥꯏꯚꯔꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯁꯨꯝ ꯌꯥꯔꯛꯀꯅꯤ ꯕ꯭ꯂꯨ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯎꯁꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯗꯣꯜꯃꯥꯏꯅꯤ ꯃꯥꯏꯁꯦ ꯇꯥꯛꯄꯤꯔꯛꯄꯒꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯁꯟꯇꯕꯨ ꯊꯦꯡꯀ꯭ꯌꯨ ꯗꯣꯟꯃꯥꯏꯅꯤ ꯃꯥꯏꯁꯦ ꯀꯣꯔꯧ ꯑꯩ ꯀꯣꯔꯧꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕꯁꯦ ꯍꯩꯈ꯭ꯔꯕ ꯑꯗꯣ ꯀꯣꯔꯧ ꯅꯪꯒꯤ ꯅꯆꯦ ꯔꯦꯕꯤꯇꯥꯁꯦ ꯂꯥꯛꯑꯔꯣꯏ ꯅꯪ ꯂꯩꯔꯤꯉꯩ ꯑꯩ ꯈꯟꯖꯕꯗꯀꯣ ꯃꯁꯤ ꯃꯥ ꯌꯦꯡꯗꯤ ꯌꯦꯡꯉꯤꯅꯤꯀꯣ ꯅꯪꯒ ꯑꯩꯒ ꯉꯥꯡꯅꯔꯤꯁꯦ ꯕꯨꯂꯨ ꯉꯥꯡꯅꯔꯤꯁꯦ ꯃꯥ ꯇꯥꯔꯤꯃꯤ ꯎꯁꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯇꯧꯕꯗꯤ ꯇꯨꯝꯕ ꯃꯇꯝꯗꯤ ꯌꯧꯔꯦꯀꯣ 11:30 ꯇꯥꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯎꯁꯥ ꯑꯩ ꯊꯣꯛꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯦ ꯊꯣꯛꯈꯤꯅꯨ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯌꯦꯡ ꯃꯣꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯁꯣꯔꯥꯠꯅꯦꯕꯀꯣ ꯁꯣꯔꯤ ꯗꯦꯠ 29ꯁꯦ ꯑꯗꯨꯅ ꯃꯊꯧ ꯀꯜꯂꯝꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯁꯣꯔꯥꯠ ꯅꯛꯁꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯥ ꯆꯪꯉꯛꯇꯕ ꯃꯥꯜꯂꯦ ꯑꯟꯗ꯭ꯔꯣ ꯐ꯭ꯔꯦꯡꯗꯤ ꯍꯧꯖꯤꯛꯐꯥꯎ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯆꯠꯂꯤꯌꯦ ꯑꯣ ꯑꯠꯆꯥ ꯃꯩꯇꯩ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯆꯠꯂꯤꯌꯦ ꯃꯣꯏꯁꯨ ꯄꯨꯔꯥ ꯃꯔꯣꯟ ꯈꯣꯏꯀꯣ ꯑꯟꯗ꯭ꯔꯣ ꯀꯥꯡꯕꯨꯁꯦ ꯏꯁꯇꯥꯔ ꯃꯥꯔꯀꯔꯗꯗꯤ ꯁꯨꯝ ꯈꯔ ꯇꯥꯔꯤ ꯇꯧꯖꯔꯤ ꯏꯁꯥꯅ ꯁꯣꯔꯥꯠꯇ ꯁꯥꯖꯨ ꯊꯛꯄ ꯁꯥ ꯊꯣꯡꯕꯁꯦ ꯁꯤꯁ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏ ꯎꯁꯥꯅ ꯍꯥꯏꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅꯩ ꯁꯣꯔꯥꯠꯇ ꯁꯥꯖꯨ ꯊꯛꯄ ꯁꯥ ꯊꯣꯡꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏ ꯃꯁꯤ ꯎꯁꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯁꯨ ꯀꯣ ꯑꯩꯈꯣꯏꯁꯨ ꯊꯣꯏꯗꯣꯛꯅ ꯅꯩꯅꯔꯨꯗ꯭ꯔꯦ ꯁꯨꯝ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯇꯧꯅꯔꯝꯒꯅꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯣ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤ ꯙꯔꯃꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤꯗ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯏꯄꯥ ꯏꯄꯨ ꯍꯣꯏ ꯕꯨꯙꯧ ꯍꯣꯏ ꯂꯩꯔꯝꯕ ꯀꯧꯕꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯔꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯄꯥ ꯏꯄꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯆꯠꯅꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯂꯛꯄꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯕꯨ ꯒꯧꯔ ꯙꯔꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯣꯟꯊꯣꯛꯏꯕꯅꯤ ꯍꯥꯏꯌꯦ ꯆꯨꯝꯃꯤ ꯎꯁꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯈꯔ ꯂꯥꯏꯔꯤꯛꯃꯛꯇꯤ ꯐꯖꯅ ꯄꯥꯖꯗ꯭ꯔꯤ ꯎꯁꯥ ꯂꯥꯏꯔꯤꯛꯄꯨꯗꯤ ꯂꯩꯀꯣ ꯃꯇꯝ ꯁꯪꯗꯦ ꯑꯩ ꯁꯨꯝ ꯍꯤꯞꯂꯝꯕꯅꯦ ꯑꯣ ꯏꯆꯟ ꯎꯁꯥꯒꯤ ꯇꯨꯝꯕ ꯀꯀꯥꯅ ꯊꯨꯒꯥꯏꯔꯦꯀꯣ ꯋꯥꯔꯧꯖꯗꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯃꯌꯣꯟꯗꯁꯨ ꯁꯣꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯒ ꯁꯣꯝꯗ ꯉꯥ ꯆꯥꯛ ꯇꯧꯅ ꯆꯥꯕ ꯈꯣꯠꯄ ꯇꯧꯋꯦ ꯁꯨꯝ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯎꯁꯥ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯧꯔꯅ ꯆꯠꯂꯛꯄ ꯙꯔꯃ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯃꯇꯨꯡꯗ
ꯁꯥꯟꯇꯤꯗꯥꯁꯄꯨ ꯑꯣꯏꯔꯕꯁꯨ ꯖꯍꯥꯕꯨ ꯑꯣꯏꯔꯕꯁꯨ ꯃꯃꯛꯇꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯆꯠꯂꯝꯃꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯗꯀꯣ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯠꯇ ꯂꯩꯔꯝꯃꯤꯕ ꯑꯍꯟꯁꯤꯡꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩ ꯌꯥꯝꯅ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯃꯥꯡꯉꯩꯒꯤ ꯂꯩꯔꯝꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯃꯁꯨ ꯑꯩꯅ ꯈꯟꯖꯩꯀꯣ ꯑꯗꯨꯝ ꯑꯩꯅ ꯈꯟꯖꯩ ꯃꯁꯤ ꯃꯌꯥꯝꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯅ ꯈꯟꯖꯕꯅꯤ ꯎꯁꯥ ꯑꯗꯣ ꯑꯁ ꯀꯥꯏꯗꯦꯗ ꯇꯨꯝꯕ ꯀꯩꯁꯨ ꯊꯦꯡꯀ꯭ꯌꯨ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯄꯨꯌꯥ ꯃꯩꯇꯩ ꯃꯥꯏꯆꯧ ꯇꯔꯦꯠ ꯀꯥꯏꯁꯦ ꯎꯁꯥ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯈꯣꯏꯁꯦ ꯂꯥꯏꯑꯣꯏꯕ ꯂꯥꯏꯅꯤꯀꯣ ꯏꯁꯣꯔꯅꯤꯀꯣ ꯑꯩꯈꯣꯏ ꯃꯄꯨ ꯀꯥꯏꯁꯦ ꯃꯈꯣꯏꯁꯤꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯥꯏꯕꯪ ꯃꯄꯨ ꯍꯥꯏꯕ ꯃꯄꯨ ꯏꯁꯣꯔꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯒꯨꯝꯕꯅꯤ ꯃꯣꯏꯁꯨ ꯇꯥꯏꯕꯪꯁꯦ ꯃꯄꯨꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯒꯨꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯪꯅ ꯆꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯒꯨꯟ ꯈꯪꯗꯕꯅꯤ ꯎꯁꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯑꯃꯗ ꯄꯨꯌꯥ ꯑꯁꯤ ꯁꯥꯟꯇꯤꯗꯥ ꯒꯣꯁꯥꯏ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯈꯪ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯑꯩꯅ ꯈꯟꯖꯕꯗ ꯑꯍꯜ ꯂꯃꯟ ꯃꯩꯆꯧꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯣꯝꯒꯤ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯠꯇ ꯄꯨꯌꯥꯁꯤ ꯍꯌꯦꯡ ꯄꯨꯈꯠꯀꯗꯧꯔꯦ ꯍꯌꯦꯡ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯄꯨꯌꯥ ꯄꯨꯈꯠꯀꯗꯕꯅꯤ ꯍꯌꯦꯡ ꯃꯩ ꯊꯥꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯩꯆꯧ ꯑꯍꯜ ꯀꯌꯥꯅ ꯃꯥꯡꯍꯧꯕ ꯇꯥꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯥꯏꯁꯣꯟ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯄꯨꯌꯥ ꯃꯥꯡꯈꯤꯕ ꯇꯥꯔꯦꯅ ꯑꯍꯤꯡ ꯊꯦꯡꯉꯕ ꯃꯇꯝꯗ ꯃꯤꯆꯤꯛ ꯃꯈꯣꯟ ꯇꯥꯗꯕ ꯃꯇꯝꯗ ꯎꯆꯥꯟ ꯍꯥꯏꯕ ꯎꯆꯥꯟ ꯑꯁꯤꯗ ꯃꯩ ꯊꯥꯜꯂꯒ ꯃꯗꯨꯒ ꯑꯩꯈꯣꯏ ꯎꯆꯦꯛ ꯃꯇꯨꯅ ꯏꯅꯀꯣ ꯃꯀꯣꯛ ꯃꯌꯥꯏ ꯃꯇꯣꯟ ꯃꯁꯤ ꯏꯅ ꯈꯔ ꯊꯔꯝꯃꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯀꯣꯛꯀ ꯁꯩꯒꯣꯛꯒ ꯁꯩꯒꯣꯡ ꯊꯔꯝꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯍꯧꯒꯠꯂꯤꯕ ꯑꯉꯥꯡ ꯃꯍꯩꯔꯣꯟꯁꯤꯡ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯣꯏꯗꯅ ꯃꯁꯤ ꯃꯣꯏꯅ ꯃꯥꯡꯗꯅꯕ ꯇꯥꯛꯇꯅꯕ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯝꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯨꯔꯥꯟꯅ ꯈꯔ ꯊꯝꯍꯧꯕꯗꯒꯤ ꯉꯁꯤ ꯃꯩꯇꯩꯒꯤ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤ ꯃꯤꯈꯩ ꯁꯣꯟꯅꯔꯤꯀꯣ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯍꯤ ꯐꯅꯌꯥꯝꯅꯤꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯌꯦꯡꯉꯗꯤ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯛꯄꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯃꯁꯤ ꯑꯗꯨꯕꯨ ꯁꯥꯟꯇꯤꯗꯥ ꯒꯣꯁꯥꯏ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄꯁꯤ ꯉꯁꯤꯐꯥꯎꯁꯨ ꯋꯥꯍꯜꯂꯣꯟ ꯃꯁꯛ ꯈꯪꯕꯤꯔꯤ ꯀꯣ ꯑꯩ ꯁꯨꯝ ꯍꯜꯂꯝꯕꯅꯦ ꯑꯁꯥ ꯀꯥꯏꯗꯦꯗ ꯇꯨꯝꯕ ꯀꯩꯁꯨ ꯌꯥꯝ ꯆꯨꯝꯃꯦ ꯑꯪꯀꯜ ꯑꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩꯇꯩ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯆꯪꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟ ꯍꯥꯟꯅꯒꯤ ꯂꯩꯍꯧꯔꯤ ꯀꯥꯡꯕꯨ ꯍꯥꯏꯔꯤ ꯒꯧꯔꯣꯟ ꯆꯠꯂꯤꯕ ꯑꯗꯨꯗ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕ ꯒꯧꯔ ꯙꯔꯃ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯎꯁꯥ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯅꯀꯣ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯂꯩꯔꯤꯅꯀꯣ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯄꯨꯔꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯆꯠꯂꯝꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯕꯥꯏꯀꯩ ꯉꯥꯅ ꯆꯠꯂꯝꯕꯅꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯇꯤꯗꯥꯁꯅ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯄꯨꯌꯥ ꯄꯥꯈꯠꯈꯤ ꯍꯥꯏꯈꯤ ꯑꯗꯣ ꯃꯩꯇꯧ ꯃꯥꯏꯆꯧ ꯇꯔꯦꯠꯁꯦ ꯃꯣꯏꯁꯦ ꯂꯥꯏꯅꯤ ꯂꯥꯏꯑꯣꯏꯕꯅꯤ ꯃꯈꯣꯏꯁꯦ ꯇꯥꯏꯕꯪꯁꯦ ꯃꯄꯨ ꯍꯥꯏꯗꯣ ꯃꯣꯏꯁꯦ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯣꯏꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯏꯇꯤꯍꯥꯁꯇꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩꯇꯩ ꯃꯥꯏꯆꯧ ꯇꯔꯦꯠ ꯂꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥꯡ ꯆꯠꯇ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯃꯤ ꯄꯨꯌꯥ ꯃꯩꯇꯩ ꯄꯨꯌꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯀꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯒꯧꯔ ꯆꯠꯂꯁꯨ ꯀꯔꯝꯕ ꯒꯧꯔꯒꯤ ꯌꯨꯝꯗ ꯂꯥꯏꯊꯧ ꯂꯩꯃꯔꯦꯟ ꯂꯥꯠꯇꯕ ꯌꯥꯎꯏ ꯎꯁꯥꯀꯣ ꯂꯣꯏ ꯂꯥꯠꯂꯤꯀꯣ ꯑꯗꯨꯕꯨ ꯆꯠꯂꯝꯕ ꯅꯤꯇꯤ ꯀꯔꯝꯍꯥꯏꯅ ꯍꯣꯡꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯃꯩꯇꯩꯒꯤ ꯐꯩꯖꯣꯝ ꯐꯅꯦꯛ ꯀꯔꯝ ꯍꯥꯏꯅ ꯍꯦꯛꯇ ꯍꯣꯡꯗꯣꯛꯀꯅꯤ ꯋꯥꯔꯤꯅꯤꯀꯣ ꯃꯇꯝꯗ ꯃꯩꯇꯩꯁꯤꯡꯁꯦ ꯀꯣꯏ ꯈꯥꯝꯃꯤ ꯃꯈꯣꯏꯁꯨ ꯃꯁꯝ ꯀꯛꯑꯝꯗꯦ ꯈꯨꯖꯤꯟ ꯈꯌꯥ ꯀꯛꯑꯝꯗꯦ ꯌꯨꯝꯗ ꯂꯥꯏ ꯁꯪ ꯁꯥꯡ ꯊꯔꯝꯗꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯌꯨꯝꯀꯣꯛ ꯈꯨꯗꯤꯡꯒꯤ ꯂꯥꯏꯁꯪ ꯂꯩꯅꯔꯦ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗꯤ ꯆꯠꯂꯝꯕ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯗꯣ ꯀꯁꯥꯔꯗꯗꯤ ꯉꯁꯤꯐꯥꯎꯁꯨ ꯃꯃꯤ ꯁꯥꯝꯗ꯭ꯔꯤ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯁꯥꯔꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯛꯅ ꯆꯠꯂꯤꯀꯣ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯃꯇꯨꯡꯗ ꯃꯁꯤ ꯀꯁꯥꯔꯗ ꯃꯩꯇꯩꯒꯤ ꯆꯥꯎ ꯆꯥꯎꯕ ꯅꯤꯡꯊꯧ ꯃꯌꯥꯝ ꯂꯥꯟꯗꯥꯔꯛꯄꯗ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯗꯥꯕ ꯆꯦꯜꯂꯛꯇꯅ ꯅꯪ ꯁꯨꯝ ꯌꯦꯡꯉꯣ ꯀꯀꯥꯒꯤ ꯑꯪꯀꯜꯒꯤ ꯆꯦꯅꯦꯜꯗ ꯎꯔꯝꯒꯅꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯒ ꯆꯦꯜꯂꯛꯇꯅ ꯀꯁꯥ ꯂꯂꯥꯡꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯝꯕ ꯂꯥꯟꯖꯦꯟꯅꯔꯛꯄꯗ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯂꯥꯛꯑꯒ ꯄꯣꯊꯥꯐꯝ ꯂꯩꯔꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦꯕ ꯅꯤꯡꯊꯧ ꯃꯃꯤꯡꯗꯣ ꯏꯁꯣꯔ ꯆꯟꯗꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯊꯣꯏꯗ ꯑꯩꯁꯨ
ꯑꯪꯀꯜꯁꯦ ꯀꯥꯎꯒꯜꯂꯦ ꯃꯥꯅ ꯄꯣꯊꯥꯔꯝꯕ ꯍꯧꯖꯤꯛꯁꯨ ꯀꯣꯅꯨꯡ ꯂꯩꯔꯤ ꯁꯪ ꯃꯆꯥ ꯄꯀꯥꯅ ꯁꯥꯅ ꯂꯩꯔꯤ ꯍꯥꯟꯅꯗꯁꯨ ꯀꯁꯥꯔ ꯗꯥꯏꯔꯤ ꯀꯁꯥꯔ ꯂꯥꯏꯐ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯃꯤ ꯂꯥꯛꯂꯒ ꯃꯥꯒꯤ ꯈꯨꯕꯝꯗꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯝꯃꯤ ꯀꯀꯥꯅꯁꯨ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯪꯀꯜꯒꯤ ꯆꯦꯅꯦꯜꯗꯤ ꯌꯦꯡꯉꯨꯀꯣ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯀꯁꯥꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯁꯥꯔ ꯕꯁꯀꯥꯟꯗꯤ ꯀꯥꯏꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯂꯥꯛꯇꯅ ꯑꯅꯨꯋꯥ ꯍꯥꯏꯕ ꯀꯁꯥꯔ ꯅꯣꯡꯁꯨ ꯇꯥꯔꯝꯃꯤꯀꯣ ꯀꯁꯥꯔ ꯑꯅꯨꯋꯥ ꯂꯨꯄꯥꯝꯕꯤ ꯀꯥꯏ ꯃꯐꯝꯁꯦ ꯑꯅꯨꯋꯥꯗ ꯀꯨꯝꯕꯒ ꯃꯥꯅ ꯏꯁꯤꯡ ꯊꯛꯄ ꯃꯐꯝ ꯂꯩꯔꯤ ꯑꯗꯨꯝ ꯍꯥꯏꯅ ꯃꯩꯇꯩꯒꯤ ꯈꯨꯕꯝ ꯃꯌꯥꯝ ꯑꯃ ꯀꯁꯥꯔꯗ ꯂꯩꯔꯦꯕ ꯃꯗꯒꯤ ꯀꯁꯥꯔ ꯀꯃꯟꯒ ꯑꯋꯥꯄꯜꯂꯤ ꯀꯥꯏꯗꯣ ꯑꯋꯥꯄꯜꯂꯤ ꯀꯥꯏꯁꯦ ꯄꯜꯂꯤꯗꯨꯒ ꯂꯨꯝꯃꯒ ꯃꯣꯏꯅ ꯑꯋꯥ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯄꯜꯂꯤ ꯃꯈꯥꯁꯤꯒ ꯂꯩꯄꯥꯛꯀꯤ ꯆꯦꯞꯄꯟ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯁꯤꯒ ꯄꯜꯂꯤ ꯍꯥꯏꯅꯤꯀꯣ ꯑꯋꯥꯄꯜꯂꯤ ꯀꯥꯏꯁꯦ ꯄꯜꯂꯤ ꯃꯈꯥꯗ ꯂꯨꯝꯃꯒ ꯃꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯔꯣꯡ ꯆꯥꯛ ꯌꯣꯝꯃꯒ ꯆꯥꯅ ꯆꯥꯛ ꯆꯗꯨꯝ ꯄꯨꯅꯕ ꯂꯥꯟ ꯊꯦꯡꯅꯕ ꯀꯁꯥꯔꯒꯤ ꯃꯩꯇꯩꯅꯁꯨ ꯂꯥꯟꯖꯦꯡ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯊꯥꯏꯅꯒꯤ ꯆꯥꯎꯕ ꯍꯧꯖꯤꯛꯁꯨ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯨꯔꯇꯤꯒꯤ ꯆꯥꯎꯅ ꯂꯩꯔꯤ ꯀꯁꯥꯔ ꯒꯣꯂꯥꯄꯨꯔ ꯔꯦꯁ ꯀꯣꯔꯁꯤꯡꯗ ꯀꯁꯥꯔ ꯀꯃꯟꯘꯥ ꯃꯅꯤꯄꯨꯔ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝꯅ ꯈꯪꯅꯔꯤꯕ ꯁꯨꯃꯥꯏꯅ ꯒꯣꯕꯤꯟꯗ ꯑꯅꯤꯁꯨꯕ ꯀꯁꯥꯔ ꯀꯃꯟꯘꯥꯗꯁꯨ ꯂꯩ ꯃꯇꯝꯗ ꯏꯆꯟ ꯎꯁꯥ ꯂꯥꯛꯄ ꯃꯇꯝꯗ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯎꯍꯟꯒꯦ ꯀꯁꯥꯔ ꯀꯃꯟꯘꯥꯗ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯩꯀꯣ ꯑꯅꯤꯁꯨꯕ ꯑꯁꯨꯃꯥꯏꯅ ꯅꯤꯡꯊꯧꯁꯤꯡꯅ ꯇꯧꯔꯝꯕ ꯋꯥꯌꯦꯜꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯏꯄꯥ ꯏꯄꯨ ꯆꯠꯅꯔꯝꯕ ꯍꯥꯏꯕꯗ ꯃꯩꯇꯩ ꯑꯍꯟ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯧꯔꯤꯕ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯝꯒꯦ ꯀꯥꯏꯅꯀꯣ ꯃꯩꯇꯩ ꯏꯄꯥ ꯏꯄꯨ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯨꯔꯣꯟ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯨ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯕꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯕꯣꯛꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯄꯥ ꯄꯨꯔꯛꯏꯗꯨꯗꯤ ꯁꯨꯔꯣꯟ ꯇꯥꯔꯦꯅꯀꯣ ꯑꯗꯨꯗꯤ ꯏꯄꯥ ꯏꯄꯨ ꯆꯠꯂꯝꯕ ꯏꯅꯥꯠ ꯍꯥꯏꯕ ꯀꯥꯏꯗꯦꯕꯀꯣ ꯑꯁꯤꯅꯤ ꯍꯣꯏ ꯑꯗꯣ ꯅꯤꯡꯊꯧꯁꯤꯡꯗ ꯁꯥꯟꯇꯤꯗꯥꯁꯅ ꯏꯟꯁꯤꯟꯕꯗꯒꯤ ꯄꯨꯔꯥ ꯃꯩ ꯊꯥꯕ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯥꯠꯀꯤ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯃꯗꯤ ꯁꯨꯝ ꯂꯩꯖꯔꯤꯕꯅꯤ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯅꯥꯠ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨ ꯆꯠꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯣ ꯇꯧꯅꯔꯤ ꯃꯗꯨꯗꯒꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯇꯧꯅꯔꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯩꯇꯩ ꯂꯥꯏꯙꯧ ꯂꯧꯈꯠꯄ ꯀꯣ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯅꯤꯄꯨꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯗꯁꯨ ꯃꯩꯇꯩꯒꯤ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯃꯩꯇꯩꯒꯤ ꯋꯥꯔꯤ ꯍꯥꯞꯄꯤ ꯇꯥꯟꯅꯔꯤ ꯈꯣꯠꯅꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏꯌꯣꯡ ꯂꯥꯛꯀꯅꯤ ꯆꯠꯅꯈꯤꯕ ꯅꯤꯇꯤ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯍꯣꯡꯕ ꯌꯥꯄꯣꯟꯇꯦꯕ ꯀꯣ ꯅꯣꯡꯃ ꯁꯣꯏ ꯂꯥꯛꯀꯅꯤ ꯄꯨꯌꯥ ꯍꯥꯏꯕꯅꯤ ꯑꯪꯀꯜ ꯍꯣꯏ ꯄꯨꯌꯥ ꯃꯩꯇꯩ ꯄꯨꯌꯥ ꯆꯨꯝꯃꯤ ꯑꯗꯨꯅ ꯃꯩꯇꯩ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯌꯦ ꯎꯁꯥ ꯑꯗꯨꯅ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯌꯣꯝ ꯅꯤꯇꯤ ꯅꯥꯏꯗꯕ ꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯑꯁꯤ ꯌꯥꯝ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯅ ꯀꯁꯥꯔꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯏꯔꯝꯗꯝꯗꯗꯤ ꯆꯠꯅꯔꯝꯕ ꯒꯧꯔꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯕꯦꯕꯥꯔ ꯅꯤꯇꯤ ꯁꯥꯖꯠ ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯤꯇꯩ ꯏꯖꯥꯇꯤꯅ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤ ꯂꯧꯕꯁꯦ ꯈꯔ ꯋꯥꯠꯅ ꯁꯨꯝ ꯆꯠꯅꯩ ꯀꯁꯥꯔꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯆꯠꯅꯔꯤꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯕ ꯂꯥꯛꯀꯅꯤ ꯎꯁꯥ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯅꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜꯒꯤ ꯖꯨꯛꯅꯤꯅ ꯃꯣꯕꯥꯏꯜꯁꯤꯒ ꯁꯦꯀꯦꯟ ꯐꯥꯄꯣꯟꯇꯦꯕ ꯃꯤ ꯁꯤꯗ꯭ꯔꯤꯉꯩꯗꯒꯤ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯅꯤꯄꯨꯔ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯇꯧꯗꯕ ꯊꯕꯛꯁꯨ ꯎꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯎꯗꯕ ꯄꯣꯠꯁꯨ ꯎꯕ ꯌꯥꯎꯔꯦ ꯇꯧꯅꯔꯝꯗꯕ ꯄꯣꯠ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯁꯥꯔꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯁꯛꯅꯤ ꯎꯁꯥ ꯅꯤꯌꯣꯝ ꯅꯤꯇꯤ ꯁꯥꯖꯠ ꯍꯧꯖꯤꯛꯐꯥꯎ ꯀꯁꯥꯔꯗ ꯀꯥꯏꯗ꯭ꯔꯤ ꯂꯥꯏꯑꯣꯏꯔꯕ ꯄꯨꯌꯥꯕꯨ ꯃꯩ ꯀꯌꯥ ꯊꯥꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯅ ꯄꯪꯍꯧꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯪꯀꯜ ꯄꯪꯍꯧꯕꯗꯒꯤ ꯍꯥꯏꯕ ꯌꯥꯏ ꯅꯠꯇꯦ ꯄꯪꯕꯗꯒꯤ ꯊꯣꯛꯄꯅꯤ ꯉꯁꯥꯏꯒꯤ ꯑꯃꯗꯨꯅ ꯁꯨꯝꯍꯠꯈꯤꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯏꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯂꯥꯡꯗꯒ ꯍꯩꯌꯤꯡ ꯈꯣꯏꯒꯅ ꯂꯩꯄꯥꯛ ꯍꯣꯜꯂꯒ ꯍꯩꯌꯤꯡ ꯈꯣꯏꯕ ꯑꯃꯨꯛ ꯁꯥꯗ꯭ꯔꯅꯦ ꯄꯤꯛꯈ꯭ꯔꯕ ꯍꯩꯌꯤꯡ ꯈꯣꯏꯗꯨꯅ ꯆꯥꯎꯔꯕ ꯈꯔꯨꯕꯤꯗꯨꯕꯨ ꯎꯪꯍꯜꯂꯒ ꯄꯪꯊꯍꯜꯂꯒ ꯆꯤꯛꯑꯒ ꯄꯨꯔꯒ ꯂꯩꯕꯥꯛ ꯆꯐꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯆꯥ ꯑꯣꯜꯍꯜꯂꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯁꯦ ꯂꯥꯛꯑꯒ ꯍꯦꯛꯇ ꯃꯅꯤꯄꯨꯔꯗ ꯑꯣꯟꯕꯅꯤ ꯃꯁꯤ ꯀꯩꯅꯣ ꯃꯇꯝꯒꯤ ꯌꯥꯑꯣꯟꯅꯅꯤ ꯀꯣ
ꯃꯇꯝꯒꯤ ꯖꯥꯎꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯒꯧꯔ ꯙꯔꯃꯕꯨ ꯆꯥꯎꯈꯠꯅꯕ ꯃꯥꯒꯤ ꯒꯧꯔ ꯙꯔꯃꯕꯨ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯦꯅ ꯈꯟꯈꯤꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗꯤ ꯖꯥꯎꯟ ꯂꯥꯛꯄꯅꯤꯀꯣ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯖꯥꯎꯟ ꯑꯃ ꯄꯨꯔꯛꯑꯒꯦ ꯍꯥꯏ ꯖꯥꯎꯟ ꯑꯃ ꯄꯨꯔꯒ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯃꯄꯨꯅ ꯏꯟꯁꯤꯜꯂꯛꯄ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯒꯅ ꯎꯁꯥ ꯅꯤꯡꯊꯧꯒꯤ ꯖꯥꯊꯪꯁꯦ ꯌꯥꯝ ꯀꯜꯂꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ ꯀꯣ ꯅꯤꯡꯊꯧꯅ ꯑꯄꯥꯝꯕꯗ ꯂꯣꯏ ꯇꯧꯍꯜꯂꯝꯃꯤ ꯁꯝꯅ ꯏꯀꯥꯏꯅ ꯍꯥꯏꯗꯅ ꯅꯤꯡꯊꯧꯅ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯖꯥ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥꯒ ꯎꯔꯒꯗꯤ ꯁꯨꯝ ꯃꯣꯏꯅ ꯂꯧꯁꯤꯟꯕꯒꯤ ꯇꯥꯏꯞꯇꯒ ꯁꯨꯝ ꯂꯩꯅꯔꯝꯕꯀꯣ ꯑꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯁꯦ ꯅꯤꯡꯊꯧꯒꯤ ꯋꯥꯔꯗꯔꯁꯦ ꯌꯥꯝ ꯀꯟꯕ ꯑꯗꯨ ꯀꯤꯕꯗꯒꯤ ꯁꯨꯝ ꯊꯣꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯤꯅꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯣꯟꯅꯔꯤ ꯁꯤꯇꯅꯤꯀꯣ ꯀꯩꯁꯨ ꯃꯥꯡꯕꯗꯤ ꯇꯥꯛꯄꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯃꯥꯒꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯝ ꯑꯃꯗ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯌꯨꯝꯗ ꯂꯩꯔꯦꯡꯗ ꯁꯤꯡꯅ ꯆꯥꯛ ꯊꯣꯡꯅꯔꯝꯃꯤ ꯀꯣ ꯎ ꯈꯥꯏꯗꯅ ꯖꯪꯒꯜꯗ ꯁꯤꯡ ꯆꯟꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤꯡ ꯊꯣꯡꯅ ꯒꯦꯁ ꯁꯤꯂꯤꯟꯗꯔꯗ ꯆꯥꯛ ꯊꯣꯡꯅꯩ ꯑꯁꯨꯃꯥꯏꯅ ꯃꯇꯝꯒꯤ ꯖꯥꯎꯟ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯥꯕ ꯃꯇꯝꯗ ꯈꯣꯡꯅ ꯆꯠꯂꯝꯃꯤ ꯂꯥꯏꯟ ꯒꯥꯔꯤꯗ ꯋꯥꯠꯂꯝꯃꯤ ꯂꯥꯏꯟ ꯒꯥꯔꯤꯒꯥꯏꯁꯦ ꯃꯇꯝ ꯇꯥꯏꯃꯤꯡꯗ ꯒꯥꯔꯤ ꯆꯠꯂꯝꯃꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯒꯤ ꯄꯨꯡ 12ꯒꯤ ꯑꯁꯨꯃꯥꯏꯅ ꯒꯥꯔꯤ ꯑꯃ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯌꯨꯝꯗꯒꯤ ꯁꯨꯃꯥꯡꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯁꯨꯃꯥꯏꯅ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯪꯀꯜ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯏꯅꯥꯠꯄꯨ ꯉꯥꯛꯅ ꯆꯠꯂꯤ ꯍꯥꯏꯕꯗ ꯅꯨꯡꯆꯕ ꯐꯥꯎꯋꯤ ꯆꯨꯝꯃꯦ ꯉꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯌꯥꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯁꯤꯡꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯧꯁꯤꯡ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯅꯤ ꯁꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨ ꯀꯔꯤ ꯍꯥꯏꯔꯨꯗꯅꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯗꯨꯅꯤꯀꯣ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯖꯥꯊꯪ ꯀꯟꯕ ꯑꯣꯔꯗꯔ ꯀꯟꯈꯤꯕ ꯎꯄꯥꯏ ꯂꯩꯇꯕ ꯄꯨꯈꯠꯇꯕ ꯃꯤꯗꯣ ꯃꯥ ꯗꯟꯗꯤ ꯐꯪꯉꯅꯤ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯄ꯭ꯔꯖꯥ ꯀꯅꯥꯝꯇꯁꯨ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯃꯔꯣꯏ ꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯖꯥꯎꯟꯁꯤ ꯑꯣꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯥꯖꯕꯗꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯣꯖꯥꯁꯤꯡ ꯀꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯄꯨꯌꯥꯁꯦ ꯄꯨꯈꯠꯂꯣ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯖꯥꯊꯪ ꯄꯤꯔꯕ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯧ ꯑꯍꯟ ꯀꯌꯥꯅ ꯑꯍꯤꯡ ꯆꯨꯔ ꯇꯨꯝꯂꯤꯉꯩ ꯍꯛꯆꯥꯡꯗ ꯃꯩ ꯆꯨꯔꯒ ꯃꯤꯆꯤꯛ ꯇꯥꯗꯕ ꯃꯇꯝꯗ ꯏꯃꯨꯡꯗ ꯄꯨꯌꯥꯁꯤ ꯏꯕꯅꯤ ꯍꯥꯏꯕꯀꯣ ꯀꯩꯔꯣꯜ ꯂꯥꯏꯁꯦ ꯃꯀꯣꯛ ꯃꯔꯨ ꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯆꯠꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯄꯟꯗꯤꯠ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯏꯊꯣꯛꯄꯗꯤ ꯀꯣꯝꯃꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯔꯝꯕ ꯈꯔ ꯊꯝꯍꯧꯕꯗꯨꯅꯅꯤ ꯍꯧꯖꯤꯛ ꯁꯤꯟ ꯊꯨꯡꯅ ꯑꯣꯜ ꯀꯁꯥꯔ ꯁꯥꯟꯅꯕꯗ ꯃꯩꯇꯩꯒꯤ ꯆꯠꯅꯔꯣꯟ ꯆꯠꯂꯤꯁꯤꯡꯁꯦ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯗꯁꯨ ꯃꯩꯇꯩ ꯆꯠꯅꯔꯣꯟ ꯆꯠꯂꯤ ꯑꯇꯣꯞꯄꯁꯨ ꯆꯠꯂꯤ ꯙꯔꯃ ꯑꯃꯠꯇꯅꯤ ꯏꯁꯣꯔ ꯀꯩꯁꯨ ꯈꯨꯜꯂꯥꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯃꯩꯇꯩ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯤꯟꯗꯨ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯃꯩꯇꯩ ꯆꯠꯂꯤ ꯃꯣꯏꯁꯨ ꯍꯤꯟꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯊꯟꯇꯅ ꯃꯩꯇꯩꯅꯤ ꯍꯥꯏꯔ ꯌꯥꯄꯣꯟꯇꯦꯕ ꯍꯤꯁꯇ꯭ꯔꯤꯗ ꯏꯇꯤꯍꯥꯁꯇ ꯂꯩꯈ꯭ꯔꯕ ꯈꯨꯜꯂꯥꯎꯗꯨꯕꯨ ꯑꯩꯅ ꯍꯦꯛꯇ ꯑꯩ ꯍꯤꯟꯗꯨ ꯃꯩꯇꯩ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯍꯤꯟꯗꯨꯅꯤꯒ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤ ꯙꯔꯃꯁꯤꯒ ꯑꯁꯦꯡꯕ ꯍꯤꯟꯗꯨꯅ ꯃꯔꯣꯟ ꯑꯇꯣꯞꯄ ꯖꯥꯇꯤ ꯍꯤꯟꯗꯨꯅ ꯆꯠꯂꯤ ꯙꯔꯃꯁꯤꯒ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜ ꯌꯥꯝ ꯈꯦꯠꯅꯩꯑꯕ ꯈꯦꯠꯅꯗ꯭ꯔꯣ ꯑꯝꯇꯪ ꯍꯥꯏꯌꯣ ꯅꯪꯁꯨ ꯈꯦꯠꯅꯗ꯭ꯔꯥ ꯍꯥꯏꯕ ꯈꯦꯠꯅꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯒꯧꯔꯗ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯉꯁꯤ ꯋꯥꯔꯜ ꯃꯁꯛ ꯈꯪꯕꯤꯔꯤ ꯃꯩꯇꯩ ꯅꯥꯠꯇ ꯁꯪꯒꯤꯇꯟ ꯐꯖꯔꯕ ꯐꯤꯖꯣꯜ ꯉꯁꯤ ꯁꯝꯅ ꯍꯥꯏꯔꯕ ꯃꯩꯇꯩꯒꯤ ꯃꯥꯏꯊꯣꯡ ꯁꯛ ꯑꯇꯣꯝꯄ ꯖꯥꯇꯤꯗ ꯀꯩꯗꯧꯉꯩ ꯃꯥꯟꯅ ꯄꯣꯟꯊꯤꯑꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯔꯦꯝꯕꯝꯒꯤ ꯆꯔꯨ ꯀꯣꯛꯄ ꯌꯨꯝꯗꯨꯒ ꯃꯌꯥꯡ ꯕꯤꯜꯗꯤꯡ ꯁꯥꯕ ꯌꯨꯝꯗꯨꯒ ꯌꯨꯝꯕꯥꯟ ꯌꯥꯝ ꯈꯦꯠꯅꯩꯑꯕꯀꯣ ꯃꯩꯇꯩ ꯌꯨꯝ ꯍꯥꯏ ꯆꯪꯉꯨꯗ ꯃꯒꯨꯟ ꯍꯦꯛꯇ ꯆꯦꯟꯕꯅꯦ ꯆꯦꯟꯗ꯭ꯔꯅꯦ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯦ ꯀꯅꯥꯒꯨꯝꯕꯗ ꯅꯪ ꯁꯨꯝ ꯌꯦꯡꯉꯣ ꯏꯝꯐꯥꯜꯗꯁꯨ ꯅꯃꯥꯟꯅꯕꯒꯤ ꯌꯨꯝ ꯆꯠꯄ ꯃꯇꯝꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝꯁꯦ ꯆꯪꯉꯨ ꯃꯇꯝꯗ ꯌꯨꯝꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕꯅꯦꯕ ꯃꯤ ꯑꯇꯣꯞꯄ ꯃꯤ ꯖꯥꯇꯤ ꯌꯨꯝ ꯆꯪꯉꯨꯁꯨ ꯂꯩꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯃꯩꯇꯩ ꯌꯨꯝꯗꯤ ꯆꯨꯞꯄꯣꯛꯀꯤ ꯏꯁꯣꯔ ꯂꯩ
ꯃꯄꯨ ꯂꯩ ꯃꯁꯤ ꯊꯥꯖꯕꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯟ ꯏꯁꯥꯒ ꯉꯁꯤ ꯐꯪꯅꯕ ꯑꯃꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯕꯁꯟꯇꯒ ꯐꯪꯅꯕ ꯑꯪꯀꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯜꯂꯦ ꯑꯪꯀꯜꯅ ꯈꯪꯗꯕꯁꯨ ꯈꯪꯉꯦ ꯏꯆꯟ ꯏꯁꯥꯗꯒꯤ ꯀꯣ ꯃꯇꯝꯗꯨꯕꯨꯗꯤ ꯄꯨꯔꯛꯄꯅꯤ ꯃꯇꯝꯅꯕꯨꯗꯤ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯜꯂꯦ ꯅꯤꯡꯊꯧꯁꯤꯡ ꯇꯨꯡꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯌꯥꯝꯂꯕ ꯂꯩꯕ ꯐꯪꯂꯣꯏꯗꯕ ꯄꯨꯌꯥꯁꯤꯡꯗꯣ ꯌꯥꯝꯅ ꯄꯥꯝꯃꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯗꯣ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯀꯣꯃꯦꯟꯗ ꯁꯣꯔꯤ ꯆꯅꯨꯒ ꯑꯒꯨꯒ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯄꯟꯅꯔꯛꯄꯗꯣ ꯆꯅꯨ ꯎꯁꯥ ꯅꯪ ꯇꯥꯍꯧꯕ꯭ꯔꯥ ꯆꯅꯨꯒ ꯑꯒꯨꯒꯅ ꯇꯤꯜꯍꯧ ꯆꯅꯝ ꯄꯨꯁꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯗ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯏꯁꯤꯗꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯁꯥ ꯉꯥꯗ ꯁꯥꯗ ꯊꯣꯡꯉꯛꯄ ꯁꯥ ꯍꯥꯏꯕ ꯁꯥꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯐꯠꯇꯕ ꯃꯁꯛ ꯈꯪꯗꯕ ꯃꯔꯤ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯀꯣ ꯁꯥ ꯍꯥꯏꯕ ꯁꯥ ꯉꯥꯁꯦ ꯑꯗꯨꯒꯨꯝꯕ ꯁꯥ ꯉꯥ ꯆꯥꯕ ꯃꯤꯁꯤꯅꯀꯣ ꯃꯣꯏꯗ ꯙꯔꯃ ꯍꯥꯏꯁꯤ ꯋꯥꯠꯂꯦꯕ ꯍꯤꯡꯁꯥꯅ ꯍꯤꯡꯕ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯑꯆꯝꯕ ꯆꯥꯖꯕ ꯑꯗꯨꯅ ꯑꯆꯝꯕ ꯏꯁꯤ ꯌꯥꯝ ꯁꯦꯡꯖꯕ ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯔꯨꯕ ꯃꯤꯅ ꯍꯥꯏꯕꯗ ꯊꯥꯖꯕ ꯐꯥꯎꯕ ꯃꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯝꯒꯅꯤ ꯈꯟꯕ ꯃꯗꯨꯒꯤ ꯊꯣꯛꯄ ꯑꯃꯇꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯪꯀꯜꯅ ꯍꯥꯏꯈꯤꯕ ꯃꯃꯥꯡꯗ ꯁꯥ ꯉꯥ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯉꯁꯤ ꯂꯩꯈꯥꯝ ꯃꯩꯇꯩ ꯐꯠꯇꯦ ꯃꯩꯇꯩ ꯁꯥꯎꯒꯠꯂꯦ ꯍꯥꯏꯗꯤꯀꯣ ꯃꯤꯖꯥꯇꯤ ꯑꯃ ꯈꯟꯅꯧꯕ ꯃꯇꯨꯡꯗ ꯈꯔ ꯐꯥꯗꯔ ꯑꯣꯏꯗ ꯐꯔꯦ ꯇꯣꯛꯑꯒ ꯊꯥꯗꯣꯛꯄꯤꯕ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯛꯀꯅꯦꯕ ꯃꯤꯖꯥꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯤꯇꯪ ꯁꯣꯏꯕ ꯑꯃ ꯐꯪꯕ ꯃꯣꯏ ꯁꯨꯡꯊꯥ ꯊꯥꯔꯣꯏꯕꯀꯣ ꯃꯣꯏ ꯑꯥꯏꯟ ꯊꯤꯅ ꯑꯗꯨꯝ ꯂꯩꯅꯕ ꯃꯩꯇꯩꯗꯣ ꯗꯟꯗꯤ ꯄꯤꯅꯦꯕꯀꯣ ꯃꯣꯏꯗ ꯙꯔꯃ ꯃꯌꯥꯁꯨ ꯋꯥꯠꯄ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯙꯔꯃꯁꯤ ꯊꯥꯖꯕ ꯃꯤꯅ ꯍꯥꯏꯕꯗ ꯑꯐꯕ ꯑꯃ ꯍꯥꯏꯕꯗ ꯋꯥꯍꯩ ꯑꯃ ꯊꯥꯖꯕ ꯐꯥꯎꯕ ꯃꯩꯇꯩꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯅ ꯇꯤꯡꯉꯨꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯀꯨꯀꯤꯒ ꯇꯧꯅꯔꯤꯕ ꯏꯔꯥꯡꯁꯦ ꯃꯃꯥꯡ ꯊꯥꯛꯇꯒꯤ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯃꯃꯥꯡ ꯆꯠꯇꯒꯤ ꯂꯝꯕꯤ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯅꯦ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗꯤ ꯄꯨꯡꯉꯥꯡ ꯉꯥꯡꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯔꯥꯖꯅꯤꯇꯤ ꯀꯨꯝꯕ ꯀꯥꯡꯕꯨꯅꯗꯤ ꯑꯩꯈꯣꯏ ꯋꯥꯁꯦ ꯃꯋꯥꯕ ꯂꯧꯕꯖꯥꯠ ꯅꯠꯇꯦ ꯀꯩꯅ ꯑꯩꯈꯣꯏ ꯉꯥꯡꯉꯤꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯅꯤꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯖꯩꯁꯤꯅ ꯑꯗꯨꯝ ꯇꯧꯅꯔꯝꯕ ꯊꯥꯏꯅꯒꯤ ꯅꯤꯇꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯁꯨ ꯃꯈꯣꯏꯅ ꯍꯥꯏꯖꯕꯅꯦꯕ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯃꯗꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯅꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯕꯨ ꯁꯨꯝ ꯄꯜꯂꯛꯀꯅꯦꯕꯀꯣ ꯇꯥꯍꯧꯗ꯭ꯔꯦ ꯆꯦꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯍꯣꯏ ꯇꯥꯔꯝꯃꯔꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯦ ꯉꯥꯛꯄꯤꯕꯗꯤ ꯍꯦꯃꯟꯗꯅ ꯇꯧꯔꯤꯁꯤꯅꯤ ꯑꯇꯣꯞꯄ ꯎꯈꯤꯅ ꯑꯗꯨꯅꯤ ꯎꯁꯥ ꯑꯪꯀꯜꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯁꯥꯟꯇꯤꯗꯥꯁ ꯂꯥꯛꯄꯗ ꯃꯌꯥꯡ ꯕꯥꯃꯣꯟꯗꯨꯅ ꯆꯪꯉꯒ ꯃꯥꯅ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯅ ꯋꯥꯁꯤ ꯑꯣꯟꯊꯣꯛꯈꯤꯕꯅꯦꯕ ꯃꯒꯨꯟ ꯂꯩꯔꯕ ꯄꯨꯌꯥꯗꯣ ꯁꯠ ꯑꯣꯟꯊꯣꯛꯄꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯃꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗꯣ ꯑꯗꯨꯅꯅꯦ ꯉꯁꯤ ꯍꯤꯟꯗꯨ ꯀꯥꯡꯕꯨ ꯈꯔ ꯃꯣꯏ ꯄꯟꯗꯤꯠ ꯑꯣꯏꯔꯁꯨ ꯃꯣꯏꯗꯤ ꯁꯥ ꯉꯥ ꯆꯥꯏꯌꯦꯕꯀꯣ ꯆꯥꯗꯕ ꯀꯗꯥꯆꯤꯠ ꯆꯥꯝꯗ ꯑꯃꯅꯤ ꯈꯛꯇꯅꯤꯒ ꯃꯣꯏꯗꯤ ꯂꯣꯏ ꯆꯥꯏꯑꯕ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯥꯍꯤꯡ ꯆꯥꯕꯁꯤ ꯋꯥꯠꯄ ꯑꯗꯨꯅ ꯙꯔꯃꯁꯤ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯃ ꯑꯋꯥꯕ ꯎꯕꯗ ꯀꯟꯒꯗꯤ ꯉꯥꯏ ꯂꯩꯕ ꯉꯁꯤ ꯅꯪ ꯁꯨꯝ ꯌꯦꯡꯉꯝꯃꯅꯤ ꯏꯝꯐꯥꯜꯗꯁꯨ ꯁꯨꯝ ꯇꯧꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃ ꯆꯤꯟꯊꯤꯅ ꯐꯥꯎꯕ ꯐꯨ ꯍꯥꯏꯅ ꯐꯨꯔꯒ ꯃꯩꯇꯩ ꯃꯔꯛꯇꯒꯤ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯇꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯐꯨꯕꯤꯔꯣꯝꯗ ꯆꯤꯡꯒꯨꯝ ꯍꯪꯉꯒ ꯁꯨꯝ ꯊꯥꯗꯣꯛꯄꯤꯔꯣ ꯅꯨꯡꯉꯥꯏꯇꯦꯗ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯀꯣ ꯎꯁꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯏꯁꯤ ꯈꯦꯠꯅꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯃꯥ ꯃꯁꯥꯗꯁꯨ ꯏ ꯆꯦꯜꯂꯤ ꯑꯩꯈꯣꯏꯗꯁꯨ ꯏ ꯆꯦꯜꯂꯦ ꯍꯥꯏꯔꯦꯀꯣ ꯏꯗꯤ ꯑꯃꯠꯇꯅꯤꯕ ꯑꯗꯨꯕꯨ ꯆꯤꯟꯖꯥꯛ ꯈꯦꯠꯅꯕꯁꯤꯅ ꯏꯁꯤꯅ ꯈꯦꯠꯅꯕ ꯂꯩ ꯆꯤꯟꯖꯥꯛꯅ ꯏ ꯈꯦꯠꯅꯔꯤꯕ ꯏꯗꯤ ꯀꯂꯔ ꯑꯃꯠꯇꯅꯤꯀꯣ ꯅꯪꯒꯤ ꯏꯁꯨ ꯎꯁꯥꯏꯁꯨ ꯉꯁꯪ ꯉꯥꯡꯒꯅꯤ ꯑꯩꯁꯨ ꯏꯁꯪ ꯉꯥꯡꯒꯅꯦꯕ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯑꯣꯚꯔꯇꯦꯛ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯃꯉꯣꯟꯗ ꯈꯔ ꯑꯍꯟꯕ ꯂꯥꯛꯀꯅꯦꯕꯀꯣ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯃꯌꯥ ꯈꯔ ꯋꯥꯠꯂꯛꯀꯅꯤ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯉꯁꯥꯏꯒꯤ ꯁꯥꯅꯤꯗꯥꯁꯀꯤ ꯋꯥ ꯏꯜꯂꯨꯕꯀꯣ ꯉꯁꯥꯏꯒꯤ ꯑꯐꯕꯇ ꯄꯨꯕ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯈꯟꯗꯕ ꯃꯗꯨꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯂꯦ ꯑꯩꯈꯣꯏꯁꯦ ꯑꯔꯣꯏꯕꯗ ꯑꯋꯥꯕ
ꯇꯧꯕꯗꯨꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯤꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕꯗ ꯃꯩꯇꯩ ꯆꯠꯂꯝꯕ ꯏꯅꯥꯠꯗꯨ ꯂꯩꯊꯣꯛꯑꯒ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯕ ꯃꯇꯝ ꯒꯧꯔ ꯆꯪꯕ ꯃꯇꯝꯗꯒꯤ ꯀꯣ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯦꯝ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕ ꯍꯥꯏ ꯅꯤꯡꯊꯧꯅ ꯄꯥꯜꯂꯝꯕ ꯋꯥꯅꯤ ꯍꯧꯖꯤꯛꯅ ꯁꯤ ꯑꯦꯝ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯍꯥꯏꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯇꯝꯁꯤ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯊꯪ ꯄꯥꯟꯈꯤꯕ ꯃꯃꯥꯡ ꯆꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯝꯁꯤꯡ ꯁꯥꯝꯀꯠꯁꯤꯡ ꯅꯤꯄꯥ ꯃꯆꯥ ꯏꯕꯣꯕꯤ ꯇꯨꯕꯣꯕꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯈꯣꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯇꯦꯠꯁꯤꯡ ꯃꯅꯨꯡ ꯑꯁꯤꯒ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯀꯅꯥ ꯀꯔꯤ ꯆꯪꯉꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯅꯣ ꯍꯥꯏꯕꯁꯦ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯃꯥꯒꯤ ꯁꯝꯕꯜꯁꯦ ꯃꯥꯒꯤ ꯁꯤꯅꯥꯅ ꯈꯥꯏꯗꯣꯛꯇꯅ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯂꯥꯜꯍꯧꯁꯦ ꯊꯣꯛꯑꯦꯕ ꯂꯥꯏꯊꯣꯛꯄꯗꯒꯤ ꯇꯧꯕꯅꯦꯕꯀꯣ ꯃꯅꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯣꯐꯤ ꯊꯥꯕ ꯀꯣꯐꯤ ꯀꯩꯅꯣ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯁꯨ ꯈꯪꯗꯕ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁ ꯄꯤ ꯕ꯭ꯔꯤꯟꯗꯥꯅ ꯇꯧꯕꯗꯣ ꯃꯔꯤꯁꯦ ꯃꯈꯥ ꯁꯝꯊꯔꯣꯏꯁꯤ ꯕ꯭ꯔꯤꯟꯗꯥ ꯑꯦꯁ ꯄꯤꯅ ꯑꯥꯏ ꯄꯤ ꯑꯦꯁꯅ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯇꯧꯅꯈꯤ ꯃꯇꯝꯗꯣ ꯅꯣꯏꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯑꯆꯨꯝꯕ ꯂꯝꯕꯤꯁꯦ ꯄꯥꯝꯖꯕ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯑꯃꯨꯛ ꯑꯁꯤ ꯊꯣꯛ ꯇꯥꯔꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯀꯗꯕ ꯍꯥꯏꯅ ꯑꯗꯨꯒꯤꯗ ꯀꯩꯅꯣ ꯇꯧꯅꯕ ꯑꯃꯠꯇꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯆꯨꯝꯕ ꯃꯤꯒꯤ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ ꯏꯁꯥ ꯄꯨꯛꯆꯦꯜ ꯆꯥꯎꯃꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯔꯣꯏꯕꯗ ꯑꯋꯥꯕ ꯇꯧꯕꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯑꯪꯀꯜꯅ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯃꯥꯡ ꯆꯠꯇꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯁꯝꯕꯜꯁꯤꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯀꯣ ꯄꯩꯁꯥ ꯂꯩꯕ ꯂꯩꯀꯥꯏ ꯅꯪꯒꯤ ꯌꯨꯝꯐꯝ ꯑꯦꯔꯤꯌꯥ ꯅꯪꯒꯤ ꯂꯩꯀꯥꯏ ꯅꯪꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯚꯥꯔꯤ ꯁꯝꯕꯜ ꯑꯗꯨꯒ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯡꯅꯥꯁꯦ ꯁꯝꯕꯜ ꯈꯥꯒꯅꯤ ꯑꯁꯣꯝꯗꯒꯤ ꯀꯔꯤ ꯆꯪꯉꯛꯏ ꯃꯥꯅ ꯀꯔꯤ ꯏꯟꯁꯤꯜꯂꯛꯏ ꯍꯥꯏꯗꯤ ꯈꯤꯇꯪ ꯏꯟꯁꯤꯟꯅ ꯈꯤꯇꯪꯗꯒꯤ ꯌꯥꯝꯃꯒ ꯆꯨꯝꯁꯤꯜꯂꯒꯅꯦꯕ ꯍꯧꯖꯤꯛ ꯆꯤꯛꯂꯛꯏꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯧꯔꯛꯄꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯤꯇꯪꯗꯣ ꯈꯤꯇꯪ ꯁꯦꯡꯗꯣꯛꯇꯅ ꯁꯝꯕꯜꯁꯦ ꯊꯣꯛ ꯀꯩꯅꯣ ꯊꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯇꯥꯔꯤꯕ ꯊꯣꯛꯏꯕ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕꯗꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯗꯁꯨ ꯁꯨꯝ ꯃꯥꯟꯅꯗꯦ ꯏꯝꯐꯥꯜꯗꯁꯨ ꯇꯧꯔꯤꯁꯤꯗꯅ ꯑꯩꯈꯣꯏ ꯀꯌꯥ ꯃꯣꯕꯥꯏꯜꯁꯤꯒ ꯅ꯭ꯌꯨꯁꯇ ꯇꯥꯕ ꯐꯪꯉꯤ ꯐꯣꯇꯣ ꯀꯌꯥ ꯃꯅꯤꯄꯨꯔ ꯑꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩ ꯇꯦꯡꯉꯣꯜ ꯀꯌꯥ ꯋꯥꯅ ꯇꯧꯔꯤ ꯀꯅꯥꯒꯨꯝꯕꯅ ꯁꯥꯖꯤꯜꯂꯒ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯨꯝꯕꯇꯅꯤ ꯑꯪꯀꯜꯍꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯀꯣ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯀꯁꯥꯔ ꯌꯨꯝꯊꯪ ꯂꯩꯕ ꯖꯤꯔꯤ ꯃꯇꯦꯡ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯀꯩꯝꯇ ꯂꯩꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥ ꯃꯦꯟꯁꯤꯟꯅ ꯄꯨꯔꯥ ꯁꯣꯏꯔꯦ ꯑꯗꯨꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯨꯔꯥ ꯁꯣꯏ ꯑꯗꯨ ꯁꯣꯏꯕꯗꯩꯅꯤ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯨ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯉꯁꯤꯐꯥꯎ ꯑꯗꯨꯅꯤ ꯂꯣꯏꯅ ꯀꯣꯟꯁꯤꯟꯕꯗꯒꯤꯅꯤ ꯑꯗꯨꯅꯤ ꯑꯃꯁꯨ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯎꯔꯤ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯍꯣꯏ ꯈꯪꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯊꯣꯛꯆꯔꯒꯦ ꯃꯄꯥꯟꯗ ꯂꯩꯖꯒꯦ ꯑꯩꯈꯣꯏ ꯑꯥꯎꯠ ꯀꯟꯇ꯭ꯔꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯁꯤ ꯍꯥꯏꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗ ꯎꯁꯥ ꯑꯝꯇꯪ ꯈꯜꯂꯨ ꯀꯣ ꯃꯁꯤ ꯄꯣꯂꯤꯇꯤꯛꯁꯀꯨꯝꯕ ꯔꯥꯖꯅꯤꯇꯤ ꯀꯥꯡꯕꯨꯅꯗꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯈꯟꯅꯔꯝꯒꯅꯤꯀꯣ ꯃꯣꯏꯁꯨ ꯌꯥꯝ ꯅꯩꯅꯔꯤꯃꯤ ꯑꯩꯈꯣꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯁꯨ ꯈꯪꯗꯦ ꯔꯥꯖꯅꯤꯇꯤꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯖꯕ ꯇꯥꯖꯕꯗ ꯁꯨꯝ ꯋꯥꯈꯜꯅ ꯌꯥꯝ ꯍꯩꯖꯗꯕ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯋꯥꯒꯅꯤꯅ ꯈꯟꯖꯩ ꯑꯩꯗꯤ ꯀꯣ ꯍꯥꯏꯕ ꯊꯪꯅꯕ ꯕꯣꯔꯗꯔ ꯂꯩꯗꯅꯀꯣ ꯄꯥꯀꯤꯁꯇꯥꯟ ꯆꯩꯅꯥꯅꯒ ꯌꯥꯝꯅ ꯂꯥꯏꯅꯒ ꯃꯅꯤꯄꯨꯔꯁꯤ ꯉꯥꯛꯅꯈꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯀꯣ ꯍꯧꯖꯤꯛꯅꯁꯨ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯂꯩꯅꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯀꯩꯁꯨ ꯀꯨꯏꯄꯣꯟꯇꯦꯗ ꯎꯁꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯇꯧꯅꯤꯀꯣ ꯃꯅꯨꯡꯗ ꯌꯥꯝ ꯆꯥꯎꯔꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯁꯣꯏꯅ ꯂꯩꯔꯝꯒꯗꯧꯅꯤ ꯑꯠꯆꯥ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ ꯁꯥ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯨꯔꯤꯕ ꯁꯔꯀꯥꯔꯅ ꯉꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕꯗꯤ ꯁꯤꯜꯂꯣꯏꯀꯣ ꯑꯗꯨ
ꯐꯠꯇꯅꯕ ꯁꯤꯜꯂꯣꯏ ꯍꯥꯏꯇꯥꯔꯁꯨ ꯃꯆꯥꯔꯨꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨ ꯆꯪꯉꯦ꯫ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯀꯣ ꯏꯪ ꯇꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯁꯅꯨ, ꯁꯤꯁꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯅ ꯀꯣꯟꯍꯟꯕꯤꯕ ꯑꯣꯏꯁꯅꯨ, ꯁꯣꯏꯉꯥꯝ ꯖꯥꯗꯧ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯄꯨꯗ ꯊꯧꯅꯤꯖꯒꯦ ꯎꯁꯥ꯫ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯅꯤ ꯍꯤꯡꯅꯤꯡꯉꯤ ꯃꯇꯝꯁꯤꯒꯗꯤ ꯀꯣ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯗꯗꯤ ꯍꯤꯡꯅꯕꯗꯤ ꯍꯣꯠꯅꯕ ꯇꯥꯏꯀꯣ ꯎꯁꯥ꯫ ꯁꯣꯝꯗ ꯂꯥꯟꯁꯨ ꯇꯧꯁꯅꯨ, ꯏꯁꯥꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯍꯣꯠꯅꯗꯕ ꯌꯥꯗꯦ, ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯀꯣ꯫ ꯎꯁꯥꯅ ꯍꯣꯏ ꯌꯥꯏꯐꯔꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯏꯐꯔꯁꯤ ꯎꯁꯥ꯫ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯥꯟꯁꯤꯁꯨ ꯀꯣ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯅ ꯏꯪ ꯇꯞꯅ ꯃꯔꯥ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯗꯣ ꯑꯣꯏꯔꯁꯅꯨ꯫ ꯁꯤ ꯏꯄꯥ ꯏꯕꯨꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯊꯧꯖꯥꯜꯗꯒꯤ, ꯁꯤꯔꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯜꯗꯒꯤ, ꯑꯗꯨꯒ ꯃꯇꯝ ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅꯁꯨ ꯁꯨꯗꯕ ꯌꯥꯗꯦ, ꯆꯥꯗꯕ ꯌꯥꯗꯦ, ꯅꯣꯝꯗꯕ ꯌꯥꯗꯦ ꯀꯣ꯫ ꯃꯇꯝ ꯈꯔꯅꯤꯗꯤ ꯍꯤꯡꯉꯤ ꯃꯈꯩꯗꯤ ꯏꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯏꯁꯥ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯀꯣ꯫ ꯃꯇꯝ ꯂꯩꯉꯩꯗ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅ ꯇꯥꯏꯀꯣ꯫ ꯂꯥꯟ ꯇꯧꯔꯤꯅꯦꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯅꯥꯅ ꯄꯤꯖꯔꯛꯀꯅꯤꯀꯣ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯟꯒꯅꯤ, ꯀꯌꯥꯝ ꯃꯇꯦꯡ ꯇꯧꯒꯅꯤ, ꯃꯥꯁꯨ ꯂꯩꯉꯥꯛ ꯄꯨꯔꯤꯕ ꯀꯧꯕꯅꯤꯅ ꯀꯣ꯫ ꯀꯩ ꯑꯣꯏꯔꯛꯄꯅꯣ ꯌꯦꯡꯉꯁꯦ꯫ ꯑꯗꯨꯅꯤ ꯎꯁꯥ, ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯅꯣꯏꯅꯁꯨ ꯏꯁꯣꯔꯗ ꯊꯧꯅꯤꯁꯤ ꯀꯣ, ꯃꯄꯨ ꯃꯐꯝꯗ ꯆꯪꯖꯁꯤ, ꯏꯁꯣꯔ ꯒꯣꯕꯤꯟ ꯃꯐꯝꯗ ꯊꯧꯅꯤꯁꯤ ꯀꯣ꯫ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ, ꯏꯪ ꯇꯞꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯅꯤꯡꯉꯤ ꯉꯁꯤ, ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯐꯠꯇꯕ ꯃꯍꯨ ꯀꯟꯕ ꯈꯣꯏ ꯃꯍꯨꯝꯗꯨꯗꯤ ꯐꯖꯅ ꯃꯥꯏꯕꯤ ꯇꯧꯔꯒ ꯑꯈꯪ ꯑꯍꯩ ꯇꯧꯊꯣꯛꯑꯒ ꯃꯍꯨ ꯐꯠꯇꯕ ꯈꯣꯏ ꯃꯍꯨꯝꯗꯣ ꯍꯥꯏꯗꯤ ꯇꯥꯟꯊꯣꯛꯄꯤꯕ, ꯂꯧꯊꯣꯛꯄꯤꯕꯅ ꯐꯩ꯫ ꯑꯗꯨ ꯂꯧꯊꯣꯛꯄ ꯇꯥꯔꯗꯤ ꯑꯩꯒꯤ ꯚꯥꯔꯤ ꯁꯪꯕꯟꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ꯫ ꯈꯣꯏ ꯃꯍꯨꯝ ꯁꯥꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯌꯥꯎꯏꯀꯣ ꯎꯁꯥ꯫ ꯅꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯅꯔꯝꯒꯅꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕꯤꯁꯤꯡꯅ, ꯈꯣꯏꯔꯦꯟ ꯑꯗꯒꯤꯗꯤ ꯕꯦꯡꯒꯨꯜ ꯃꯍꯨꯝ ꯑꯆꯧꯕ ꯁꯥꯕ, ꯁꯤꯁꯨ ꯌꯨꯝꯗ ꯚꯥꯔꯤꯗ ꯏꯃꯨꯡꯗ ꯁꯥꯕꯁꯨ ꯑꯐꯕꯁꯨ ꯂꯩꯀꯣ, ꯐꯠꯇꯕꯁꯨ ꯂꯩꯀꯣ꯫ ꯐꯠꯇꯕ ꯁꯥꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯠꯇꯕ ꯑꯩꯒꯤ ꯚꯥꯔꯤ ꯏꯪꯈꯣꯜꯗ ꯆꯪꯉꯤꯕ ꯃꯍꯨ ꯀꯟꯕ ꯈꯣꯏꯅ ꯆꯤꯛꯄꯗ ꯍꯨ ꯀꯥꯅ ꯗꯥꯛꯇꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯈꯣꯏ ꯃꯍꯨꯝꯗꯣ ꯂꯧꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯄ ꯃꯥꯡꯍꯟꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤ ꯏꯪ ꯇꯞꯅ ꯄꯥꯟꯒꯅꯤ꯫ ꯆꯨꯝꯕ꯭ꯔꯥ ꯎꯁꯥ? ꯑꯣꯀꯦ, ꯎꯁꯥꯁꯨ ꯊꯦꯡꯉꯦ, ꯄꯨꯡ 12 ꯇꯥꯔꯦ, ꯇꯨꯝꯅꯤꯡꯉꯝꯅꯤꯅ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯆꯦꯞꯅ ꯂꯩꯔꯦ꯫ ꯎꯁꯥ ꯄꯣꯊꯥꯔꯣ, ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ꯫ ꯎꯁꯥꯅ ꯆꯨꯝꯃꯦ ꯍꯥꯏ, ꯊꯦꯡꯀ꯭ꯌꯨ꯫ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯎꯁꯥ ꯅꯨꯡꯁꯤꯔꯕ ꯏꯆꯟ, ꯑꯩꯒꯤ ꯑꯪꯀꯜꯒꯤ ꯊꯃꯣꯏꯗꯒꯤ ꯏꯆꯟꯕꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤꯀꯣ꯫ ꯑꯗꯨꯅ ꯊꯦꯡꯉꯃꯤꯅ ꯄꯣꯊꯥꯔꯣ꯫ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯅꯨꯃꯤꯠꯁꯤꯀꯣ, ꯍꯌꯦꯡ ꯁꯒꯣꯜꯁꯦꯟ ꯂꯥꯛꯀꯗꯧꯕꯁꯨ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯥ ꯌꯦꯛꯇ꯭ꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯍꯌꯦꯡꯁꯦ꯫ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯪꯀꯜ, ꯒꯨꯗ ꯅꯥꯏꯠ ꯎꯁꯥ, ꯒꯨꯗ ꯅꯥꯏꯠ, ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ, ꯒꯨꯗ ꯅꯥꯏꯠ꯫ ꯄꯣꯊꯥꯔꯣ, ꯅꯥ ꯌꯦꯛꯇꯗ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯀꯣ꯫ ꯑꯇꯩ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯒꯨꯔꯨꯁꯨ ꯆꯠꯈ꯭ꯔꯦ, ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯣꯔꯧꯁꯨ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ, ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯀꯥ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ꯫ ꯕꯥꯏ ꯕꯥꯏ ꯑꯪꯀꯜ, ꯕꯥꯏ ꯕꯥꯏ ꯎꯁꯥ, ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ꯫ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯀꯥ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ, ꯏꯇꯩ ꯃꯔꯥꯟꯗꯗꯤ ꯕꯥꯏ ꯄꯤꯔꯝꯃꯦ, ꯒꯨꯔꯨꯁꯨ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ꯫ ꯕꯨꯂꯨ ꯆꯠꯈ꯭ꯔꯕꯣ? ꯕꯨꯂꯨꯗꯤ ꯇꯨꯝꯃꯝꯃꯅꯤ, ꯎꯏꯕꯨ ꯎꯏꯔꯝꯃꯅꯤ ꯕꯨꯂꯨꯗꯤ, ꯄꯨꯡ 12 ꯇꯥꯔꯕꯅꯤꯅ꯫ ꯀꯣꯔꯧꯁꯨ ꯆꯠꯈ꯭ꯔꯦ, ꯀꯣꯔꯧꯁꯨ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ꯫
ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯉ ꯃꯇꯝ ꯐꯥꯎ ꯏꯇꯩꯃꯅ ꯉꯥꯏꯕꯤꯔꯝꯕ ꯑꯃꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯏꯇꯩꯃ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯈꯨꯕꯣꯝꯒꯤ ꯌꯥꯏꯔꯣꯡꯗꯣ ꯄꯣꯛꯈꯥꯏꯔꯛꯄ ꯏꯇꯩ ꯃꯥꯔꯨꯕꯗ ꯄꯣꯛꯈꯥꯏꯔꯛꯄ ꯑꯗꯨꯒ ꯑꯩꯅ ꯈꯨꯠꯇ ꯄꯥꯏꯔ ꯏ ꯊꯣꯛꯂꯛꯄ ꯃꯥꯔꯨꯕꯗꯤ ꯃꯥꯒꯤ ꯃꯔꯣꯡ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯔꯣꯡ ꯄꯣꯛꯈꯥꯏꯗꯅ ꯍꯣꯔ ꯂꯩꯔꯦ ꯃꯥꯔꯨꯕꯗ ꯀꯩꯅꯣ ꯇꯣꯠꯂꯛꯏ ꯏ ꯇꯣꯠꯂꯛꯑꯦꯅ ꯌꯦꯡꯉꯨꯕ ꯃꯈꯨꯟꯁꯤ ꯏꯂꯥꯎ ꯂꯥꯎ ꯂꯩꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅ ꯑꯩ ꯌꯥꯏꯔꯣꯡ ꯄꯣꯛꯈꯥꯏꯅ ꯏ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯇꯨ ꯌꯥꯏꯔꯣꯡ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯐꯕ ꯑꯅꯥꯕꯗꯤ ꯃꯌꯥꯝꯁꯤꯅ ꯃꯆꯤꯟꯁꯦ ꯍꯣꯔꯦ ꯃꯌꯥꯝ ꯎꯔꯕ ꯍꯦꯛꯇ ꯑꯩꯅ ꯈꯨꯠꯅ ꯃꯥꯔꯨꯕ ꯁꯤꯁꯦ ꯉꯥꯡꯅ ꯏꯍꯣ ꯍꯣ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅ ꯍꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯂꯥꯛꯄꯤꯗꯅ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯪꯒꯣꯜ ꯅꯠꯇꯅ ꯀꯥꯎꯖꯔꯣꯏ ꯀꯣ ꯃꯪꯒꯣꯜ ꯅꯠꯇꯅ ꯀꯥꯎꯖꯔꯣꯏ ꯑꯗꯨꯕꯨ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯩꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩꯒꯤ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯀꯣ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯐꯝꯁꯤꯅ ꯇꯧꯕꯅꯤ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯀꯣ ꯅꯣꯡ ꯆꯤꯡꯕ ꯆꯨꯔꯗꯤ ꯃꯦꯟꯅ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯕꯨ ꯉꯁꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯌꯥꯝꯅ ꯏꯁꯣꯔꯗ ꯊꯧꯅꯤꯕꯤꯈꯤꯕꯒꯤ ꯊꯧꯖꯥꯟꯗꯒꯤꯀꯣ ꯅꯦꯠꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯁꯤ ꯃꯃꯥꯡꯗꯗꯤ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯕꯥꯏ ꯑꯣꯏꯔꯁꯤ ꯃꯇꯝꯁꯨ ꯌꯥꯝꯃꯛꯇ꯭ꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯁꯨ ꯅꯥꯏꯔꯛꯇꯅ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡꯐꯝ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯥ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯆꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ